Good afternoon, ma'am. ꯀꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯦ ꯀꯩꯅꯣꯒꯤ ꯈꯕꯔ ꯀꯣ ꯈꯕꯔꯁꯦ ꯃꯔꯨꯑꯣꯏꯅ ꯉꯁꯤꯒꯤ ꯈꯕꯔꯁꯦ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯅ꯭ꯌꯨꯁ ꯌꯥꯝ ꯍꯦꯟꯖꯟꯅꯗꯤ ꯌꯥꯎꯕꯗꯤ ꯅꯠꯇꯦ ꯈꯔ ꯑꯗꯨꯝ ꯌꯥꯎꯏꯀꯣ ꯑꯗꯣ ꯈꯔ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯀꯣ ꯑꯍꯥꯟꯕ ꯅ꯭ꯌꯨꯁꯁꯤꯗꯤ ꯑꯩꯈꯣꯏꯒꯤ LPG ꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯑꯩꯅ ꯂꯩꯔꯤꯁꯦ ꯗꯦꯜꯂꯤꯗꯅꯤꯀꯣ ꯗꯦꯜꯂꯤꯗꯁꯨ LPGꯁꯦ ꯐꯪꯅꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯃꯅꯤꯄꯨꯔꯗꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯈꯪꯗꯦ ꯃꯅꯤꯄꯨꯔꯗꯁꯨ ꯍꯥꯏꯗꯤ ꯐꯪꯅꯔꯝꯗꯧ ꯃꯥꯟꯗꯦ ꯀꯣ LPGꯒꯤ ꯑꯥꯎꯠꯄꯨꯠꯁꯦ ꯏꯔꯥꯟꯅ ꯑꯩꯈꯣꯏꯒꯤ ꯀꯃꯔꯁꯤꯌꯦꯜ ꯁꯤꯞ ꯑꯃ ꯇꯥꯔꯒꯦꯠ ꯇꯧꯈꯤꯕꯒꯤ ꯑꯗꯨꯒꯤ ꯄꯥꯎꯁꯨ ꯌꯥꯎꯏꯀꯣ ꯏꯔꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯁ ꯂꯥꯜꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯀꯣ ꯁꯤꯞ ꯑꯃ ꯀꯃꯔꯁꯤꯌꯦꯜ ꯁꯤꯞ ꯑꯃ ꯀꯩꯅꯣ ꯑꯦꯇꯦꯛ ꯇꯧꯕ ꯏꯔꯥꯟꯗꯀꯣ ꯑꯗꯨꯗꯒꯤ ꯁꯥꯎꯗ ꯑꯔꯥꯕꯤꯌꯥꯒꯤ ꯑꯣꯏꯜ ꯐꯤꯜꯗ ꯑꯦꯇꯦꯛ ꯇꯧꯁꯟꯕ ꯑꯗꯨꯒ ꯏꯔꯥꯟꯒꯤ ꯕꯟꯗꯔ ꯑꯕꯥꯁ ꯀꯣ ꯂꯦꯕꯅꯟꯒꯤ ꯍꯦꯖꯕꯣꯂꯥꯗ USAꯅ ꯑꯦꯇꯦꯛ ꯇꯧꯕ ꯑꯗꯨꯒꯤ ꯄꯥꯎꯅꯤꯀꯣ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯃꯔꯨꯑꯣꯏꯅ ꯈꯪꯕ ꯌꯥꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯁꯤꯗꯩꯁꯤꯗ ꯕꯟꯗꯔ ꯑꯕꯥꯁ ꯀꯣ ꯕꯟꯗꯔ ꯑꯕꯥꯁ ꯄꯩꯈꯥꯗ ꯑꯩꯈꯣꯏꯒꯤ ꯕꯟꯗꯔ ꯑꯕꯥꯁ ꯍꯥꯏꯁꯦ ꯑꯇꯩ ꯀꯌꯥ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯁꯤꯁꯤꯒꯤ ꯄꯔꯁꯟ ꯀꯞ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯁ ꯁꯨꯃꯥꯏꯅ ꯂꯥꯟꯊꯣꯔꯛꯄꯒꯤ ꯇꯥꯟꯖꯥꯁꯤꯗ ꯁ꯭ꯋꯥꯏꯗ ꯁꯤ ꯏꯔꯥꯟꯅꯤꯀꯣ ꯏꯔꯥꯟꯒꯤ ꯄꯣꯔꯠ ꯑꯣꯏꯗꯣꯏꯅꯤꯀꯣ ꯏꯔꯥꯟꯒꯤ ꯁ꯭ꯋꯥꯏꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯕꯟꯗꯔ ꯑꯕꯥꯁ ꯍꯥꯏꯁꯦ ꯄꯣꯔꯠ ꯑꯃꯅꯤꯀꯣ ꯏꯔꯥꯟꯒꯤ ꯑꯗꯨꯒ ꯁ꯭ꯋꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯆꯥꯕꯍꯥꯔ ꯄꯣꯔꯠꯇꯣ ꯂꯩꯗꯣꯏꯅꯤꯀꯣ ꯆꯥꯕꯍꯥꯔ ꯄꯣꯔꯠꯁꯤꯁꯨ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯀꯣ ꯆꯥꯕꯍꯥꯔ ꯄꯣꯔꯠꯀꯨꯝꯕꯅꯤ ꯁꯤꯁꯨ ꯕꯟꯗꯔ ꯑꯕꯥꯁ ꯍꯥꯏꯁꯤꯁꯨ ꯏꯔꯥꯟꯒꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯄꯣꯔꯠ ꯑꯃꯅꯤ ꯁꯤꯗꯩꯁꯤꯗ ꯑꯦꯇꯦꯛ ꯇꯧꯁꯟꯕꯅꯦꯕꯀꯣ USAꯅ ꯑꯗꯨꯗꯨꯃ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯦꯞꯄꯤꯡꯒꯤꯗ ꯕꯟꯗꯔ ꯑꯕꯥꯁꯁꯤꯃ ꯍꯪꯉꯛꯄ ꯌꯥꯏꯀꯣ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯈꯛ ꯂꯩ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯅꯔꯖꯤ ꯀꯣ ꯏꯅꯔꯖꯤ ꯑꯦꯖꯦꯟꯁꯤ ꯍꯥꯏꯅ ꯑꯃꯈꯛ ꯂꯩ ꯁꯤꯁꯦ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯅꯔꯖꯤ ꯑꯦꯖꯦꯟꯁꯤ ꯍꯥꯏꯁꯦ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯣꯇꯣꯅꯣꯃꯁ ꯕꯣꯗꯤ ꯑꯃꯅꯤ ꯈꯟꯅꯀꯣ ꯑꯣꯇꯣꯅꯣꯃꯁ ꯏꯟꯇꯔ ꯒꯣꯚꯔꯟꯃꯦꯟꯇꯦꯜ ꯕꯣꯗꯤꯅꯤꯀꯣ ꯏꯟꯇꯔ ꯒꯣꯚꯔꯟꯃꯦꯟꯇꯦꯜ ꯕꯣꯗꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯈꯛꯅꯤ ꯀꯗꯥꯏꯗ ꯂꯩꯕ ꯄꯦꯔꯤꯁꯇ ꯂꯩꯀꯣ ꯃꯥꯁꯦꯀꯣ ꯀꯔꯝꯗ ꯏꯁꯇꯥꯕ꯭ꯂꯤꯁ ꯇꯧꯈꯤꯕ 1974 ꯀꯣ ꯑꯗꯨ ꯀꯣ 1974ꯗ ꯀꯔꯤ ꯃꯔꯝꯒꯤ ꯏꯁꯇꯥꯕ꯭ꯂꯤꯁ ꯇꯧꯔꯤꯅꯣ ꯍꯥꯏꯔꯒꯗꯤ 1973ꯗ ꯑꯩꯈꯣꯏꯒꯤ ꯑꯣꯏꯜ ꯀ꯭ꯔꯥꯏꯁꯤꯁ ꯑꯃ ꯊꯣꯛꯈꯤꯕ ꯊꯥꯎ ꯐꯪꯗꯕꯒꯤ ꯀ꯭ꯔꯥꯏꯁꯤꯁ ꯑꯃꯈꯛ ꯑꯗꯨꯗꯩꯗ ꯊꯥꯎꯒꯤ ꯃꯔꯝꯁꯤꯗ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯁꯦꯝꯁꯦꯅ 1974ꯗ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯁꯦꯝꯃꯦꯕ ꯍꯧꯖꯤꯛꯁꯦ ꯁꯤꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯦ ꯄꯜꯂꯛꯄꯒꯤ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯅꯔꯖꯤ ꯑꯦꯖꯦꯟꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟ ꯑꯣꯏꯜ ꯅꯣꯔꯠ ꯁꯤꯗꯒꯤ ꯐꯪꯕ ꯕ꯭ꯔꯦꯟ ꯀ꯭ꯔꯨꯗ ꯑꯣꯏꯜꯁꯦ ꯀꯣ ꯕ꯭ꯔꯦꯟ ꯀ꯭ꯔꯨꯗ ꯑꯣꯏꯜꯒꯤ ꯄ꯭ꯔꯥꯏꯁꯁꯦ 20% ꯍꯦꯟꯒꯠꯈ꯭ꯔꯦꯕ ꯀꯣ 20% ꯍꯦꯟꯒꯠꯈꯤꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯕ꯭ꯔꯦꯟ ꯀ꯭ꯔꯨꯗ ꯑꯣꯏꯜꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯍꯦꯟꯒꯠ ꯇꯥꯔꯒꯗꯤ ꯁꯤꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯅꯔꯖꯤ ꯑꯦꯖꯦꯟꯁꯤꯁꯤꯅ ꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯑꯦꯕ ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯔꯀꯥꯟꯗ 400 ꯃꯤꯂꯤꯌꯟ ꯕꯦꯔꯦꯜꯁ ꯀꯣ ꯑꯣꯐ ꯑꯣꯏꯜ ꯃꯥꯅ ꯔꯤꯂꯤꯁ ꯇꯧꯔꯛꯑꯒ ꯀꯩꯗꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯃꯁꯤꯒꯤ ꯄ꯭ꯔꯥꯏꯁ 20% ꯍꯦꯟꯒꯠꯂꯤꯁꯦ ꯍꯟꯊꯅꯕꯒꯤꯗꯃꯛꯇ ꯀꯣ ꯍꯟꯊꯅꯕꯒꯤꯗꯃꯛꯇ ꯕ꯭ꯔꯦꯟ ꯀ꯭ꯔꯨꯗ ꯑꯣꯏꯜ ꯍꯥꯏꯕꯗꯤ ꯈꯪꯉꯤꯀꯣ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯕ꯭ꯔꯦꯟ ꯀ꯭ꯔꯨꯗ ꯑꯣꯏꯜ ꯑꯣꯏꯜꯒꯤ ꯃꯇꯥꯡꯗꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯅꯈ꯭ꯔꯕꯅꯤ ꯕ꯭ꯔꯦꯟ ꯀ꯭ꯔꯨꯗ ꯑꯣꯏꯜꯁꯦ ꯀꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯁ꯭ꯋꯤꯠ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯁꯜꯐꯔ ꯌꯥꯝ ꯌꯥꯎꯗꯕ ꯍꯥꯏꯅꯤꯀꯣ ꯂꯥꯏꯠ ꯑꯣꯏꯕ ꯀ꯭ꯔꯨꯗ ꯑꯣꯏꯜ ꯃꯈꯜ ꯑꯃꯅꯤꯀꯣ ꯁ꯭ꯋꯤꯠ ꯑꯣꯏꯕ ꯂꯥꯏꯠ ꯑꯣꯏꯕ ꯀ꯭ꯔꯨꯗ ꯑꯣꯏꯜ ꯃꯈꯜ ꯑꯃꯅꯤ ꯀꯣ ꯑꯗꯨꯗꯣ ꯃꯥꯅ ꯀꯩꯗꯧꯔꯛꯄ ꯄ꯭ꯔꯥꯏꯁ ꯃꯌꯥꯝ ꯑꯃ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯉꯁꯥꯏꯒꯤ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯀꯩꯅꯣꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯅꯔꯖꯤ ꯑꯦꯖꯦꯟꯁꯤꯁꯤꯅ ꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯑꯦꯕꯀꯣ ꯑꯗꯨꯗꯨꯃ ꯈꯪꯕꯤꯔꯣ ꯑꯗꯨꯒ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯏꯟꯗꯤꯌꯥꯒꯤ
इंडिया की LPG की मतंग दसु आई लाखिनी को इंडिया की कनो से है दी हुजिक हुजिक लरिबा LPG की सिचुएशन से कमाई तो गहरा कंदा LPG को LPG की सिचुएशन से याम नुनानी है ओई को आबदी LPG की सिचुएशन से हुजिक हुजिक इंडिया दा almost 60% दी importer ओपनेबा मपान दगी importer ओपनेबा को कोइगे अदुगा 60% सिगी out of the 60% कराइदगी लाखपनो हारगदी 90% अमदी Strait of Hormuz तगी लाखपने Strait of Hormuz तगी अदुदुना 90% से थिंजनग्रबनिना 60% से लाख आइदि मपालोमदगी import तौसलकसे import तौरक्तबगा चप मानरेबा अदुदुना ए प्राइम मिनिस्टर ना कदोगे हारकांदा for मसिसे national interest हाइतारेको को अखोइगी प्राइम मिनिस्टर ना मसी आइदि अखोइगी अखोइगी DAC हैना को अमा लेबा DAC हबदी कइनो delivery authentication code हैना OTP based निको OTP एमा लानी अखोइगी OTP एमा लाकांदा नेचर आदि मसिसे OTP based system हम खकनी Ministry of Petroleum and Natural Gases ना कनो तौबा को 90% of the कोई कनो से domestic LPG consumer सिंग से सिसे सिगी delivery authentication code आइडिया कोई OTP में तौरगा कोई LPG cylinder से लाहली दना को कोई LPG की स्कीम अमा लेत्रा कोई LPG की प्रधानमंत्री उज्ज्वला योजना है PMUY है ना लेत्रा अदुदुनिको हाइदि OTP तौरगा कोई delivery का लाहनबदो कोई LPG cylinder कइका delivery authentication code से मसिसे हेने enforce तौग्रेबा हाइबदि कइनो हारकांदा LPG से हुजिक से target मागी हाइदि तोंगाना black market ता नत्रगा हुजिकति ममन तांखलपनिना मयाम अमा लेसलगा black market ता योनथोकनाबसु यावरकनिको अदुतो फंगनदबनिना हाइदि मीगी फंगदब मागी टारगेट तो फंगदब मी सिंगदु चथनबगिदमक्ता DAC से हेना मपांगन कंखललपनेबको यानिको कोल की इंडिया की कोल की मतंगदा अमसु सिदस्ता हाइरिको हाइदि इंडिया की ओवरऑल कोल से स्टॉक से 88 days लेरी हाइ 88 days लेरी मीनिंग दी माना हाइनिंग से कइनो अखोगी इंडिया की कोल से हम लेरीबको कोल मिनिस्टर ने अनाउंस तौबा मतमदा अखोगी इंडिया की ओइना कोल से 210 million tons की कोल स्टॉक ता लेरीबको अदुदो लेरीबा कोल से करम कोल मखल हारगदी पिटहेड खोगी पिटहेड हारिबा कोल मखल सिनेबा पिटहेड हाइसे कइनो हारगदी खोगी अतै केम नते अखोगी कोल माइनिंग साइट तको कोल माइनिंग द माइन मफम लेदना माइन मफम दुगी मनाक्ता खोइना स्टोर तौरगा थंबा कोल से खोइना कोल पिटहेड हारगा खंगनेबको कोल पिटहेड मसिगी कोल पिटहेड सिनेबा आइदि माना 88 days लेरी हाइसे को कोल माइनिंग साइट की मनाक्ता थम्मगा लेरिसे अदुदुना कोल गिदि अखोइ न्यूनानिङाइ ओइदि सिनेबको हाइसे बट LPG की मतांगसिदा अमा येंगसेबको LPG की मतांगसिदा यामना नोकनिंगिसे कइनो हारकांदा LPG से अखोगी इंडिया की मागी आइदि LPG से हुजिक लोइग्रे मपालमदगी इंपोर्ट तौरक्तरदि यारोइबा स्टॉक ता क्या लेगेबा अखोगी LPG से स्टॉक ता क्या लेगे हारकांदा ओनली 2 days की लेबा अदुदुना लांज हरकपदगी LPG से दुम लोइग्रे को LPG से अखोगी स्टॉक ता 2 days की लेस देन 2 days पुनि हाइको 2 days की आइदि 2 days खतंग लेबनिना अदुम लोइरमनिबको करी मरमगिनो अखोगी 2 days खतंग लेरिसे हारगदी LPG से अखोइ से LPG की मतांगसिदा खरा खन्नसेबको LPG की मतांगसिदा अखोगी अखोई इंडिया से सेकेंड लार्जेस्ट कंज्यूमर नेबा LPG की मीजु याम यामिदनको सेकेंड लार्जेस्ट कंज्यूमर नेबा अदुदुना कदोगे हारकांदा 60% दी इंपोर्ट की लाए हुजिक तो हाइगरेको अदुदुगा Strait of Hormuz ता 85% almost 90% दी कनोदगी लाखरे हुजिक तो हाइगरेको अदो अखोगी स्टोरेज से क्या लेगे LPG से स्टोर तौबा से कमाइन तौगे स्टोरेज से क्या लेगे स्टोरेज से अनी थोना लेबा खम्बरा आदि स्टोरेज से above the ground storage हाइबा above the ground storage से अखोइना टेंकी तौरगा लम थंबदो above ground storage से अखोइ कराइदा लेगे हारगदी इनोर्ड को इनोर्ड
ignore the labor, ignore the above ground storage labor, LPG chigi liquefied petroleum gas chigi ko. Adu duga kadoge hara kanda below hai tare, below ide underground gi, underground, underground ko cavern hai na ma labor, cavern. Underground cavern china ani labor ko mafam ani da karai da lai Visakhapatnam da ama ko Visakhapatnam da sidi yam lirabani ko adu duga kano daga Mangaluru sidi handak ta sabada ngairi ko handak ta sabada ngairi 2025 ta saba loibani ko Visakhapatnam da ama Mangaluru da ama ayong ko ani storage se ani thona lai ayo se hajabada storage se ani thona lai amana karaida above the ground the indoor the ko aduga underground ki cavern hai sine ko aina sida ulli se this is cavern hai se kaino haraga de khoi gi cave tawna sa doi ni ko cave tawna sa doi ni smaina khoi gi manung sida makha si su ising na khoi de yok turi se kaino yok turi se kaino haraga de gas ni ma yok turi se storage taw du se kaino liquefied petroleum gas se kaino pressure yamna kanwa pressure yamna kanwa liquefied petroleum gas abdi kaino liquid form the onthoba liquid form the onthoba petroleum gas habini petroleum liquefied petroleum gas habini ado akoina cylinder da halaga lakpa matam dadi gas form da laeba ado store toba matam dadi akoina kaidoge hara kanda store toba matam dadi akoigi kaino sida sigi kaino sida store tawdu neba the underground cavern sida store toba se akoigi above the ground dadi akoina tanky layeba ko tanky layeba adu di yare adu di dum khangnarani tanky akoina thamaga adu dagi khairak toini aduga underground gi dadi akoina pura tanky oina leba natiba ko sise rock neba rock leiba rock yamna leiba mafam amada akoina akoigi surung ama tawdarani surung ama tawra matung sida ising je thadarani to ko ising je thadaraga akoina ising je karai da thadani sida isa thadadoine ko hariba ising je yamna kanba pressure amada thadadoine ko sida ising je yam kanba pressure amada thadadoine na se ko aduna mana sida ero ama chingi bi ma'am ji this mana ero chijali se pressure se yam kanna ising je thajandoine aduduga sida sina akoina gas thajalani sida gas thajalani gas thajalaga akoigi liquefied LPG je sida thajandoine ko LPG je aduduga ngasai gi LPG se sina singthokina baini sina thajalakpaini ko sidaida store tawra thamdoine cap manung sida kamaina ma se LPG se smaina kamaina store tawraga thamino haragadi magi ngasai gi masidagi gas ni dana hapchali che gas se sum kano hapchala kana magi liquid form da onthorokani high pressure da ni ko yam high pressure da thamjandoine ba aduga kaidoga harakanda sona kanda su sidaista leiriba koigi nakanda leiriba singse sidaista leiri singse koigi nakanda swain to sidaista water je sigi kano sida nungje gi marak sida water se hapchan dene water se kamai hapchan gane with high pressure water se kadoba high pressure da hapchan doine ba hapchan lakanda kadora harakanda she makha da su tari jo makha da su tani water high pressure over water sina kadowe punamak se adi leak oidana ma kanna engine bai tare liquid ngasai gi LPG gi petroleum gas na su ilakane ba aduga water na su indoine ba water se kamaina high pressure da thajalaktoine ko si mathak tege adi magi rock ki marak se da thajalaktoine ba aduga ani se balance ama taholakanda kadawrga harakanda balance ama taholakanda LPG si manung da leiba LPG se tholakta bai wari ne ba adu ne ba cavern hai se cavern gi technology se ai ngasi dam khangmani ko ai hana su khangde ba ado kadawge harakanda masi sina yamna safety oiba LPG se karigumba mathakta above the ground da storage tawbo oi taragadi mina ai leak khitang or ko ta bomb lo pokhar ku su yai ba ko leak or ko matam da bomb pokhar ku su yai adagi yamna khudong thiningai ne ba above ground da leiba sidi in order lady se ko underground da leiba oi taragadi paisa sangje jono sigi form da ai cavern gi form da cavern ko oi ko si se LPG gi underground cavern form da सारगा थमगिबसिना फैयेबा फैये मीनिंग दी कईगिनो हारगदी मोइदि लीक ओइरगासु मेंजनबदो लायेबको अदुदुगा कदोगा कना एक्सीडेंट कई का थोसु मनुंग ददुम आइदि मई चाकनिंगाय पोखाइनिंगाय कैसु मरम लैतेबा
ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯤ ꯏꯁꯤꯡꯅ ꯂꯣꯏꯅꯃꯛ ꯑꯀꯣꯏꯕꯁꯦ ꯏꯁꯤꯡ ꯃꯊꯛꯁꯨ ꯃꯈꯥꯁꯨ ꯃꯄꯥꯟꯁꯨ ꯀꯔꯤꯁꯨ ꯂꯣꯏꯅꯃꯛ ꯏꯁꯤꯡꯁꯤꯅ ꯄ꯭ꯔꯦꯁꯔ ꯀꯟꯅ ꯄꯤꯔꯒ ꯐꯥꯖꯤꯜꯂꯒ ꯊꯝꯈꯤꯕꯅꯦꯕ ꯌꯥꯔꯅꯤꯀꯣ with high pressure ꯀꯣ with high pressure ꯌꯥꯔꯅꯤꯀꯣ ꯀꯦꯚꯟꯁꯦ ꯑꯗꯨꯕꯨ ꯃꯐꯝ ꯑꯅꯤꯗ ꯈꯛꯇꯅꯤ ꯂꯩꯔꯤꯁꯦ ꯕꯤꯁꯥꯈꯥꯄꯠꯇꯅꯝꯒ ꯃꯦꯡꯒꯂꯨꯔꯨꯒ ꯕꯤꯁꯥꯈꯥꯄꯠꯇꯅꯝ ꯑꯃꯁꯨꯡ ꯃꯦꯡꯒꯂꯨꯔꯨ ꯑꯅꯤꯁꯤꯗ ꯂꯩꯔꯤꯁꯦ ꯇꯣꯇꯦꯜ ꯀꯦꯄꯥꯁꯤꯇꯤꯁꯦ ꯄꯨꯂꯞꯅ 1.4 lakhs ꯈꯛꯇꯅꯦꯕꯀꯣ 1.4 lakhs ꯈꯛꯇꯪ ꯑꯣꯏꯕꯅꯤꯅ lakhs ꯇꯟ ꯈꯛꯇꯪ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯗ ꯆꯪꯉꯤꯁꯤꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈ꯭ꯔꯦ ꯍꯥꯏꯗꯤ LPG ꯗꯔꯀꯥꯔ ꯂꯩꯔꯤꯁꯤꯕꯣꯕ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯑꯗꯨ ꯑꯁꯨꯛ ꯍꯥꯏꯗꯤ ꯑꯁꯨꯛ ꯌꯥꯝꯅ ꯗꯔꯀꯥꯔ ꯍꯥꯏꯗꯤ 80,000 ꯍꯦꯟꯅ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯅꯣꯡꯃꯗ 80,000 ꯍꯦꯟꯅ ꯗꯔꯀꯥꯔ ꯂꯩ ꯇꯥꯔꯒꯗꯤ ꯌꯦꯡꯉꯨꯅꯦ 80,000 ꯍꯥꯏꯁꯤꯗꯤ 1.4 lakh ꯍꯥꯏꯁꯤꯗꯤ ꯌꯧꯕꯨ ꯌꯧꯒꯦꯗꯣꯔꯦ ꯅꯣꯡꯃꯗ 80,000ꯒꯤ LPG ꯗꯔꯀꯥꯔ ꯂꯩꯕꯗꯣ 1.4 lakh ꯇꯣꯟ ꯈꯛꯇꯪ ꯁꯤꯗꯒꯤꯗ ꯌꯣꯛꯑꯒ ꯊꯝꯃꯦ ꯍꯥꯏꯔꯒꯗꯤ ꯀꯩ ꯀꯥꯟꯅꯔꯤꯒꯦ ꯍꯥꯏꯗꯤ ꯌꯣꯛꯇ꯭ꯔꯁꯨ ꯌꯥꯔꯦꯕ ꯑꯗꯨꯗꯤ ꯀꯣ ꯌꯣꯛꯇꯕꯒ ꯆꯞ ꯃꯥꯟꯅꯔꯦꯕ ꯑꯗꯨꯗꯨꯅꯅꯦ ꯃꯥꯅ 2 days ꯈꯛꯇꯪꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯣꯔꯦꯖ ꯀꯦꯄꯥꯁꯤꯇꯤ ꯂꯩꯌꯦꯅ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯁꯦ 2 days ꯈꯛꯇꯪꯒꯤ ꯁ꯭ꯇꯣꯔꯦꯖ ꯀꯦꯄꯥꯁꯤꯇꯤ ꯂꯩ ꯑꯗꯨꯗꯨꯅ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯤꯁꯦ ꯑꯗꯨꯒꯤ ꯃꯔꯝꯒꯤꯅꯦꯕꯀꯣ ꯑꯗꯣ IEA ꯉꯁꯥꯏꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯅꯔꯖꯤ ꯑꯦꯁꯣꯁꯤꯌꯦꯁꯟꯗꯅ ꯌꯥꯅꯤꯡꯗ ꯍꯥꯏꯗꯤ ꯅꯣꯏꯗ ꯋꯥꯔꯅꯤꯡꯗꯤ ꯄꯤꯔꯛꯑꯕꯅꯦꯕ ꯍꯥꯏꯗꯤ ꯅꯣꯏ LPGꯁꯦ ꯁ꯭ꯇꯣꯔ ꯇꯧꯕ ꯐꯖꯅ ꯇꯧꯔꯣꯅ ꯈꯣꯠꯂꯣꯅꯀꯣ ꯕꯠ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯅ ꯁ꯭ꯇ꯭ꯔꯛꯆꯔ ꯁꯤꯒꯨꯝꯕ ꯍꯥꯏꯗꯤ ꯇꯦꯛꯅꯣꯂꯣꯖꯤ ꯀꯦꯕꯟ ꯃꯌꯥꯝ ꯑꯃ ꯁꯥꯒꯗꯕ ꯑꯗꯒꯤ ꯀꯩꯅꯣ ꯍꯥꯏꯅꯤ ꯑꯕꯞ ꯗ ꯒ꯭ꯔꯥꯎꯟ ꯑꯣꯏꯔꯁꯨ ꯍꯥꯏꯗꯤ ꯐꯦꯁꯤꯂꯤꯇꯤ ꯃꯌꯥꯝ ꯑꯃ ꯁꯥꯒꯗꯕꯗ ꯑꯝꯇ ꯁꯥꯕꯤꯗꯕ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯁꯦ ꯀꯩꯁꯨ ꯍꯥꯏꯗꯤ ꯍꯧꯖꯤꯛꯁꯦ ꯁꯣꯛꯏꯅꯦꯕꯀꯣ ꯉꯁꯥꯏꯒꯤ ꯀꯩꯅꯣꯒꯤ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯎꯖ꯭ꯋꯥꯂꯥ ꯌꯣꯖꯅꯥꯗꯣ ꯍꯥꯏꯗꯤ ꯕꯤꯂꯣ BPLꯒꯤ ꯃꯤꯁꯤꯡꯁꯤꯗ ꯐꯪꯍꯟꯕ ꯀꯩꯅꯣꯗꯨꯅꯤꯀꯣ ꯌꯥꯔꯅꯤꯅꯀꯣ ꯌꯥꯔꯅꯤ ꯀꯩꯅꯣ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯁꯤꯒꯤ ꯀꯦꯕꯟꯁꯦ ꯁꯥꯕꯗꯤ ꯌꯥꯗꯦꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯅꯨꯡꯁꯤꯗꯁꯨ ꯗꯤꯄꯦꯟ ꯇꯧꯋꯦꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯦ ꯃꯦꯇꯥꯃꯣꯔꯐꯤꯛ ꯑꯣꯏꯕ ꯅꯨꯡ ꯈꯔ ꯀꯟꯕ ꯅꯨꯡ ꯅꯠꯇ꯭ꯔꯒꯗꯤ ꯌꯥꯗꯦꯕꯀꯣ ꯑꯗꯨꯗꯨꯅꯤ ꯌꯥꯔꯅꯤꯀꯣ ꯁꯤꯁꯦ ꯌꯥꯔꯅꯤꯅ ꯑꯩꯗꯤ ꯈꯜꯂꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ LPGꯒꯤ ꯃꯇꯥꯡꯁꯤꯗꯅꯤꯀꯣ ꯁꯤ ꯍꯪꯉꯛꯄ ꯌꯥꯏꯀꯣ ꯄꯩꯈꯥꯗ ꯑꯗꯒꯤ ꯑꯦꯄꯦꯛꯁ ꯀꯣꯔꯠ ꯍꯣꯜ ꯔꯥꯏꯠ ꯇꯨ ꯗꯥꯏ ꯐꯣꯔ ꯃꯦꯟ ꯏꯟ ꯚꯤꯖꯤꯇꯦꯇꯤꯚ ꯁ꯭ꯇꯦꯠ ꯍꯥꯏꯗꯤ ꯁꯤꯔꯒꯗꯧꯕ ꯍꯥꯏꯗꯤ ꯀꯣꯃꯥꯗ ꯂꯩꯔꯕꯗꯣ ꯑꯗꯨꯝ ꯍꯤꯡꯀꯠꯂꯛꯇ꯭ꯔꯕꯗꯣ ꯑꯗꯨꯗꯨꯕꯨ ꯑꯩꯈꯣꯏꯅ ꯚꯤꯖꯤꯇꯦꯇꯤꯚ ꯁ꯭ꯇꯦꯠ ꯀꯧꯏꯀꯣ ꯑꯗ ꯃꯤꯁꯦ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯥꯁꯦ ꯁꯤꯔꯗꯧꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯇꯧꯔꯝꯃꯤꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯃꯥꯁꯦ ꯁꯤꯈ꯭ꯔꯅꯤ ꯍꯥꯏꯗꯅ ꯁꯤꯈ꯭ꯔꯅꯤ ꯑꯗꯨꯗꯨꯅ ꯑꯦꯅꯥꯁꯊꯥꯁꯤꯌꯥ ꯍꯥꯏꯗꯤ ꯌꯨꯊꯥꯅꯦꯁꯤꯌꯥ ꯍꯥꯏꯕꯀꯣ ꯌꯨꯊꯥꯅꯦꯁꯤꯌꯥ ꯄꯥꯕꯒꯁꯦ ꯌꯥꯗ꯭ꯔꯦ ꯌꯨꯊꯥꯅꯦꯁꯤꯌꯥ ꯍꯥꯏꯗꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯤꯗ मासे पेसिव हाइबा में लई एक्टिव हाइबा में लई को यूथानेशिया हाइबदी कइनो हार कांदा असुक वाने हिंगदोय सरुपुदी मासे हातोकपिरसे हातोकपिबा को पेसिव एक्टिव आना लई को पेसिव आइसिना कइनो करिगुंबा मीसे कोमा लेबा हिंगलरोयदबा मा हिंगबगी चांस यामना असुके मिटिक जीरो दा लेग्रबा अदुइ तारगदी कोमा दा लेबदो हातोकपिबा एक्टिव आइसिना कइनो हार कांदा अखोइगी पॉइजन गुंबा कापसलगा नत्रगा मीसे अखोइगी काय हाइनी याम थुना सिनबा पोटसे कापसलगा दम एक्टिव ओइना हातोकिबा पेसिव आइसिना कइनो हार कांदा अखोइगी माजे लाइफ सपोर्ट सिस्टम हाइ तारेको लाइफ सपोर्ट सिस्टम डॉक्टर दा माजे कोमा दा लई तारगदी डॉक्टर माइ फुड करी करा पीबी दुइने नत्रा आइदि लाइफ सपोर्ट सिस्टम से लौथोकपा हाइ तारे तपना सियनबा मागी लाइनादुना मरम ओरका लाइफ सपोर्ट सिस्टम तपना दुम तौर मसा थना सियनगिबा लाइफ सपोर्ट सिस्टम से रिमूव तौबा को अदुदा हानादि कदौगे हारा कांदा यूथानेशिया से अखोइगी इंडिया दा चटनाबा यारिसे सिजे खतने पेसिव से खतनेबा अदो एक्टिव सिदी अखोइदा इलीगल ओएबा हानादगी हौना एकदम इलीगल ओइको अदुगा सिदी एक्टिव सिदी अखोइना इलीगल ओएबा हाबेदि पॉइजन हापसलगा हाटपसे सिसिदी इलीगल ओएबा अखोइदा इलीगल निको हानादगी हौना पेसिव सिदी कनो लीगल ओएबा बट तवदबु ngara hairi se kaino har kana euthanasia haibase magi meaning se active passive aina chatlagum se euthanasia bu hairagadi passive 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 anati sorry euthane koigi euthanasia bu hairagadi koigi active 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 kaino se ohelasi active
active part to euthanasia ba haragadi active euthanasia do helasi aduga akogi passive euthanasia se passive euthanasia se atopa maming ama change tawgre ba ko passive euthanasia se ko na hai se kaino mai atopa maming se kaino withdrawing or withholding of medical treatment and on thokre aduduna parikada karigumba akoide parikada smai hangin khalaseba euthanasia se akoigi legal oibra illegal oibra haragadi euthanasia se hujikti illegal oire euthanasia se illegal oire kaina di euthanasia se akoina meaning tawri se kaino active euthanasia duneba passive euthanasia akoigi life support remove tawdo adudi passive euthanasia na kaudre koigi withdrawing or withhold of medical treatment and kaure masisidi legal oeba supreme court na haise aduduni ko yarani ko next koigi treasury asi yare atopa important oeba pasi policy misstep aise kaino haragadi koigi India gi oil gi matangda adagi LPG adagi LNG LPG sigi import tawrakoi matang se akoi India se yamna haidi kai haini policy sembada yamna haidi kaino tawdabado haidi yamna energy policy semba matamda policy se yamna kai haini panic sina kado akoi hujik tawnari se yong ayambana panic lai war la padagi panic lai war la panic la padagi buying je hengka padagi koi pochai maman je tang khale artificially inflation lai asi jine ma ai se policy misstep ai se kai na di war la pa matam sida panic se tawdana bagi damak ta government na kari bo paikhat ki deba thabak tawram karim ta ko adunduna paikhatna ba hona je sini ko sigi kana editorial na haise like akoi gi masida sta pan bai tare akoi gi LPG se akoina hodana lae ba adu maman chu yam tangi ba but LPG se akoina kari na mo chin ba biofuel na mo chin ba hai se kaino koi gi biofuel gi season ba gi magi program ya ba le like EBP program kana EBP program ai se kaino ethanol blending program do ni ko adagi kainogi program biofuel gi program si kaino national policy for on biofuels kaina lei ko biofuels nation 2018 da link kiba masi sina kaidogi hara kanda koigi biofuel se national program for biofuel se 1G ko first generation 2G second generation 3G kaina mayam ama khaidok pane 1G to koi ai mamang du hai gre 1G sina kaino koigi food tagi ko aduga 2G sina kaino akoigi non the agricultural waste hai tare ko sisina food kumba food waste tagi ka biofuel se sung tare the first generation food nataba the agricultural waste tagi sungbo aragana agricultural waste tagi sungbo aragana second food nataba ni ko aduga 3G sina algae tagi sungba ko algae tagi pura sungba sisina 3C adamain tawdana akoigi national policy of biofuels ki sidagi biofuels ki matana mayam ama khaidoktana khotana tawe aduna LPG se akoina yamna yam tang lei du sorpadi biofuels da oina focus tawji sini ko mana policy program da haire ise ko yarani na khale editorial ki se next editorial among yeng se seismic decision sisini hana di akoi se kadoba 2 ne 3 ne koigi 4 ne aidi earthquake zone hai tare earthquake zone do kadoba 2 ne 3 ne 4 ne 5 ne lerambane ba moi mari khatang aduduga inau na handak sei duda koigi awan ama hapsale 2 ama hapsale 3 ama hapsale 4 ama hapsale 5 ama hapsale 6 pa hapsalakone adu amuk si se lokthokre ko si earthquake zone do si se oina chanagre kari marangi no hana hapsalakpaduna kari marangi chanadri no haragadi koigi infrastructure mayam ama septorokadabado haibadi magi rule regulation yam ilakadabado adudana adudo ngamoida hai tare ko earthquake zone chakhairak taragadi magi rule regulation lae adi 6 ta leragadi sigi
building this mind out sagadabni khotgadabni kai rule regulation do inba ngamakta bai tai aduduna ꯃꯁꯤꯒꯤꯁꯦ ꯆꯠꯅꯈꯤꯗ꯭ꯔꯦ ꯍꯥꯟꯅ ꯆꯠꯅꯔꯝꯕ 2 3 4 5 ꯑꯗꯨꯒꯤ ꯖꯣꯟꯗꯣ ꯍꯥꯏꯕꯗꯤ ꯂꯣ ꯔꯤꯛꯁ ꯃꯣꯗꯔꯦꯠ ꯍꯥꯏ ꯔꯤꯛꯁ ꯀꯣ ꯚꯦꯔꯤ ꯍꯥꯏ ꯔꯤꯛꯁ ꯇꯧꯕꯗꯣ ꯑꯗꯨꯗꯣ highest risk zone kind ꯇꯧꯕꯗꯣ ꯑꯗꯨꯗ ꯑꯣꯏꯅ ꯆꯠꯅꯈ꯭ꯔꯦꯕꯀꯣ ꯁꯣ ꯑꯗꯨꯗꯨꯃ ꯈꯪꯕꯤꯔꯣꯀꯣ ꯍꯥꯏꯗꯤ earthquake ꯒꯤ ꯖꯣꯟꯒꯤꯗꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯃꯨꯟꯅ ꯐ꯭ꯌꯨꯆꯔ ꯄ꯭ꯂꯥꯅꯤꯡ ꯇꯧꯗꯕꯤꯗ ꯄꯪꯁꯦꯝꯗ ꯁꯦꯝꯖꯟꯕ ꯃꯥꯟꯕꯗꯣ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯨꯅꯦ ꯃꯥꯅ ꯍꯥꯏꯔꯝꯃꯤꯁꯦꯀꯣ ꯅꯦꯛꯁꯇ holding up half the sky on India's farm Indiaꯒꯤ farmꯁꯤꯒꯤ ꯃꯇꯥꯡꯗ ꯅꯨꯄꯤꯒꯤ ꯔꯣꯜꯗꯨꯅꯤꯀꯣ ꯁꯤꯁꯦ India International Years of Women Farmers ꯀꯣ ꯍꯧꯖꯤꯛꯁꯦ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯅ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯅ ꯑꯩꯈꯣꯏꯒꯤ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯒꯤ FAO ꯍꯥꯏꯅ ꯂꯩꯇ꯭ꯔꯥ ꯐꯨꯗ ꯑꯦꯟ ꯑꯦꯒ꯭ꯔꯤꯀꯜꯆꯔꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯅ FAOꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯆꯍꯤ 2026 ꯁꯦ International Year of Women Farmer 하이나 खाइदोएबको अदो वुमेन फार्मर की मतांगसिदा येंगसेबा वुमेन फार्मर से हुजिक से वुमेन फार्मर से इंक्रीज अदुम तौरइने कई मरमगिना हारगदी जॉब तौबगी चांस से रूरल वुमेन फार्मर सिंग से जॉब तौबगी चांस से नुपा से जॉब याम तौगरेबा नुपी सिना जॉब तहौदबा हाइतारे अदुना एग्रीकल्चर से नुपी ने याम होहौबा हाइतारे को मसी सिना कदौगे हारकांदा प्रॉब्लम अमा लाएबा करी प्रॉब्लम नो हारगदी खोई नुपीसिंगसे फार्मर ओइबसे कदौगे हारकांदा मागी फार्म लैंड से मागी ममिंग द लेते फार्म लैंड से अदुदना लोन लौगे फार्म लैंड से माई ममिंग द लेत्रबनिना लोन लौगे हारपा मतमदा लोन दो पीर फंगरोइब फार्मर मसामक्सिगी माई फार्म द लोन थादागे हारगदी नुपीसिना ओइ तारगदी नुपीगी ममिंग द फार्म लैंड दो ममिंग द लेतबनिना अयामना अदु तारदी लोन लौबदा यारक्त्रेब अदुगे अमुक से कदौगे हारकांदा नुपीसिदी फार्म लैंड दु चकनी अदगी unpaid oiba invisible oiba thabak mayam amsu tawrib haidi angang senababu oiro amabu oiro mayam ama unpaid oiba care work mayam amsu tawrib adu duna maram orakanda masigi unpaid care work se kadawe GDP akoigi country gi GDP horpa matamda di hapte tawgi musim important yam oiba ko ꯑꯁꯤꯁꯤꯁꯨ ꯍꯥꯏꯗꯤ ꯊꯕꯛ ꯇꯧꯔꯤꯕ ꯄꯣꯠꯇꯣ ꯅꯨꯄꯤꯅ ꯊꯕꯛ ꯇꯧꯔꯤꯕ ꯄꯣꯠꯇꯣ ꯈꯪꯕꯤꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕꯗꯨꯅꯤꯀꯣ ꯑꯗꯨꯗꯨꯒ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯗꯦꯇꯥ ꯍꯥꯏꯇꯥꯔꯦꯀꯣ ꯖꯦꯟꯗꯔ ꯄꯦ ꯒꯦꯞ ꯍꯥꯏꯇꯥꯔꯦ ꯁꯤ ꯐꯥꯔꯝꯂꯦꯟꯗ ꯈꯛꯇ ꯅꯠꯇꯕꯤꯗ ꯍꯥꯏꯗꯤ ꯄꯦ ꯒꯦꯞ ꯍꯥꯏꯇꯥꯔꯦ ꯄꯦ ꯒꯦꯞꯁꯦ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯅꯨꯄꯥꯅ ꯇꯧꯔꯒꯗꯤ ꯇꯣꯂꯣꯞꯁꯦ ꯄꯩꯁꯥꯁꯦ ꯌꯥꯝ ꯐꯪꯕ ꯅꯨꯄꯤꯅ ꯇꯧꯔꯒꯗꯤ ꯐꯪꯗꯕ ꯑꯗꯨꯒꯤꯁꯨ ꯂꯩꯀꯣ ꯑꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯕ ꯇꯥꯏ ꯄꯦ ꯒꯦꯞꯁꯤꯒꯤ ꯑꯣꯏꯅꯗꯤ आर्टिकल नंबर 39D DPSP की 39D से हाइबदी इक्वल पे फॉर इक्वल वर्क को फॉर बोथ वुमेन एंड वुमेन अदुगिदो चलाय हेना चलायबा मचु चंगेबको अदगे लैंड ओनरशिप से कई हाइनी अखोइगी नुपी जिदसु लैंड ओनरशिप से हेना पीबा अमसु चंगेबको अदुदुगा कदौगे हारकांदा कंट्री की जीडीपी होटपा मतंदा कोई ngसागी फीमेल फार्मर सिंग थबक हाई तारेको अनपेड केयर वर्क तौरिबा मैम सिंग मागी फीसु हप्चनगदबनेबको अदुगा फार्मलैंड सिंग से मागी आदि लोन लौरपा मतमदा मागी फार्मलैंड ने हाबदो नत्रगदि लोन लौबा यादे का हाबदो अदुदैदा खरा कोमथो कोमसिन तौगदबने हाबको अदु तारगदि अखोइगी नुपीसिना हेना आदि एग्रीकल्चर दा हेना याव हेंजलकनी सिनेबको हारिसको यामना फलसबा आर्टिकल ने बट नुपी एम्पावरमेंट तौबगिनिको याम डिटेल दबदि ताय नेक्स्ट खोइगी choice based education से कदौगे हारकांदा अखोइगी लेरिदना आइना खंजबा सब्जेक्ट तुगी मतुंग इना आइना लौजबा सब्जेक्ट से हाइदी अदगी हौजिक लाइबा प्रेजेंट फॉर्म ऑफ NEP 2020 की मतुंग इना नेशनल एजुकेशन पॉलिसी 2020 की मतुंग इना अखोइदा सब्जेक्ट से मखन मैम अमा चूज तौबा फंगलेबा अदो तसेंगना सब्जेक्ट मैम अमा चूज तौबा ngमब्रा हायरगदी सब्जेक्ट मैम अमा चूज तौबा सब्जेक्ट आई खुदमैना हायरस आई साइंस लौरगदी आर्ट्स के दसु साइंस लौबा स्टूडेंट अमना आर्ट्स ता माइनर सब्जेक्ट लौबगुंबा अदुगुंबा अदो सि कॉलेज अयाबदि इनब्रा कॉलेज अयाबदि इनदे कॉलेज अयाबदि कमाइन तौये
subject combination je man oina khanba gam aidi physics law taragadi nang kanoda communication lawgadabani minor subject da communication lawgadabani adu natrade atopa lawba yade ka haibagumba ko asisina amena choice based education se kai haini asisina amena rigid oi khalakpado haidi tamgadaba potuna adum asiji tamu kholu an college sina oina enforce salakpado haidi college sina akoina khanjagadaba poto college na oina kedoraba koigi force of salakpado si lawgadabani si lawragadi si lawgadabani ka haiba problem ya mama thingneba ko hꯧꯖꯤꯛ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯍꯥꯏꯗꯤ ꯀꯩꯅꯣꯁꯦ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯔꯦ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯜ ꯕꯦꯁꯇ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯦ NEPꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯔꯣꯠ ꯂꯔꯅꯤꯡꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯜ ꯕꯦꯁꯇ ꯑꯣꯏꯅ ꯇꯧꯖꯁꯦꯅ ꯍꯥꯏꯅꯕꯗꯣ ꯁ꯭ꯀꯤꯜ ꯕꯦꯁꯇ ꯑꯗꯨꯕꯨ ꯁ꯭ꯀꯤꯜ ꯕꯦꯁꯇ ꯇꯧꯅꯕ ꯑꯩꯈꯣꯏ ꯄ꯭ꯔꯦꯒꯃꯦꯇꯤꯛ ꯑꯣꯏꯕ ꯑꯃ ꯆꯪꯉꯦ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯣꯏꯕ ꯑꯃ ꯆꯪꯉꯦ practicalꯗꯤ ꯑꯩꯈꯣꯏ ꯇꯧꯕ꯭ꯔꯥ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯒꯣꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨꯜ ꯑꯗꯩ ꯀꯣꯂꯦꯖꯁꯤꯡꯁꯦ ꯑꯝꯇ ꯇꯧꯗꯦꯕ ꯑꯗꯨꯗꯨꯅ ꯁꯤꯁꯨ one of the factorꯅꯤꯀꯣ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯁꯤꯒꯤ choice based educationꯒꯤ systemꯁꯦ fail ꯑꯣꯏꯔꯛꯄꯒꯤ ꯑꯗꯨꯗꯨꯒ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯗꯨ ꯇꯤꯆꯔꯁꯤꯡꯁꯤꯁꯨ NEPꯒꯤ ꯑꯅꯧꯕ ꯐꯣꯔꯝꯁꯤꯗ ꯇ꯭ꯔꯦꯅꯤꯡ ꯀꯔꯤ ꯀꯔꯥ ꯇꯧꯕꯁꯦ ꯌꯥꯝ ꯋꯥꯠꯂꯦꯕ ꯇꯤꯆꯔꯁꯤꯡꯁꯦ ꯇꯤꯆꯔ ꯇ꯭ꯔꯦꯅꯤꯡ ꯀꯣ ꯑꯗꯨꯗꯨꯅ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯃꯁꯤꯁꯦ ꯑꯦꯂꯥꯏꯟ ꯇꯧꯅꯕ ꯍꯣꯠꯅꯕꯗ or ꯑꯩꯈꯣꯏꯒꯤ ꯆꯠꯅꯅꯕ NEPꯁꯦ ꯄꯨꯔꯥ fully ꯆꯠꯅꯅꯕ ꯍꯣꯠꯅꯕꯗ ꯑꯅꯧꯕ ꯀꯩꯅꯣ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯏꯕ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯡꯁꯦ ꯆꯠꯅꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝ ꯋꯥꯕꯗꯣ ꯑꯗꯨꯗꯨꯅꯤꯀꯣ ꯃꯥꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯅꯦꯛꯁꯇ ꯑꯃꯨꯛ GDPꯒꯤ ꯃꯇꯥꯡꯒꯤꯅꯤ GDPꯒꯤꯗꯣ ꯀꯩꯗꯧꯒꯦ ꯀꯔꯤꯗ ꯔꯤꯚꯤꯖꯟ ꯇꯧꯈ꯭ꯔꯦ ꯍꯥꯏꯕ ꯃꯥꯒꯤ ꯕꯦꯁ ꯏꯌꯔꯗ ꯔꯤꯚꯤꯖꯟ ꯇꯧꯈ꯭ꯔꯦ ꯕꯦꯁ ꯏꯌꯔ ꯍꯥꯏꯗꯤ ꯈꯪꯉꯦꯀꯣ ꯍꯥꯟꯅ ꯃꯥꯒꯤ ꯕꯦꯁ ꯏꯌꯔꯁꯦ ꯀꯔꯤ ꯑꯣꯏꯔꯝꯃꯤ GDP ꯍꯣꯠꯄꯒꯤ ꯕꯦꯁ ꯏꯌꯔꯁꯦ 2011-12 ꯑꯣꯏꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯀꯌꯥꯗ ꯑꯣꯟꯈ꯭ꯔꯦ 2022-23ꯗ ꯑꯣꯟꯈ꯭ꯔꯦꯕ ꯀꯣ ꯃꯁꯤꯁꯦ ꯍꯥꯏꯗꯤ ꯃꯥꯅ ꯕꯦꯁ ꯏꯌꯔꯗ ꯑꯣꯟꯊꯣꯔꯛꯏꯁꯦ ꯍꯥꯟꯅꯗꯒꯤ ꯑꯣꯟꯕ ꯌꯥꯔꯦꯕ ꯃꯁꯤꯁꯦ ꯀꯅꯥꯗ ꯕꯦꯁ ꯇꯧꯔꯒꯅꯣ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈ꯭ꯔꯦ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟ ꯁꯤꯁꯇꯦꯝ ꯑꯣꯐ ꯀꯔꯤ ꯅꯦꯁꯅꯦꯜ ꯑꯦꯀꯥꯎꯟ ꯍꯥꯏꯅ ꯑꯃ ꯂꯩ ꯃꯗꯨꯒꯤ ꯀꯣ ꯃꯗꯨ ꯅꯦꯁꯅꯦꯜ ꯑꯦꯀꯥꯎꯟ ꯍꯥꯏꯅ ꯑꯃ ꯂꯩ ꯑꯗꯨꯒꯤ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯗꯨꯗ ꯕꯦꯁ ꯇꯧꯔꯒꯅꯦꯕ ꯁꯤꯒꯤ ꯕꯦꯁ ꯏꯌꯔꯁꯦ ꯑꯣꯜꯂꯤꯁꯦ ꯀꯣ ꯑꯗꯨꯗ ꯕꯦꯁ ꯇꯧꯔꯒꯅꯦꯕ ꯀꯣ ꯃꯁꯤꯁꯦ ꯃꯁꯤ ꯕꯦꯁ ꯏꯌꯔ ꯑꯣꯟꯕꯁꯤꯅꯦ ꯌꯥꯝ ꯃꯔꯨ ꯑꯣꯏꯔꯤꯁꯤꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ GDPꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯃꯥꯁꯦ ꯀꯅꯥꯅ ꯁꯞꯄꯣꯔꯠ ꯇꯧꯏ ꯑꯦꯒ꯭ꯔꯤꯀꯜꯆꯔꯅ ꯁꯞꯄꯣꯔꯠ ꯇꯧꯏ ꯀꯣ ꯑꯗꯒꯤ ꯏꯟꯗꯁꯇ꯭ꯔꯤꯅ ꯁꯞꯄꯣꯔꯠ ꯇꯧꯏ ꯀꯣ ꯑꯗꯒꯤ ꯁꯔꯚꯤꯁꯦꯁꯅ ꯁꯞꯄꯣꯔꯠ ꯇꯧꯏ ꯀꯣ ꯃꯦꯅꯨꯐꯦꯛꯆꯔꯤꯡꯅ ꯁꯞꯄꯣꯔꯠ ꯇꯧꯏ ꯑꯗꯣ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯃꯥꯅ ꯀꯌꯥꯝ ꯌꯥꯝꯅ ꯀꯟꯒꯦ ꯍꯥꯏꯕꯗꯣ ꯃꯥꯁꯦ ꯁꯤꯒꯤ ꯕꯦꯁ ꯏꯌꯔꯁꯦ ꯆꯦꯟꯖ ꯇꯧꯕꯗꯒꯤꯗꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯏꯟꯗꯁꯇ꯭ꯔꯤꯅ ꯁꯞꯄꯣꯔꯠ ꯇꯧꯕꯁꯦ ꯏꯟꯀ꯭ꯔꯤꯖ ꯇꯧꯔꯛꯑꯦꯕ ꯁꯤꯅ ꯗꯤꯀ꯭ꯔꯤꯖ ꯇꯧꯔꯛꯑꯦꯕ ꯃꯦꯅꯨꯐꯦꯛꯆꯔꯤꯡꯁꯨ ꯏꯟꯀ꯭ꯔꯤꯖ ꯇꯧꯔꯛꯏꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯍꯥꯏꯗꯤ ꯆꯦꯟꯖ ꯈꯔꯗꯤ ꯂꯥꯛꯑꯦꯕ GDPꯒꯤ ꯍꯣꯠꯄꯒꯤ ꯃꯇꯥꯡꯁꯤꯗꯀꯣ ꯑꯗꯨꯗꯨꯅ GDPꯒꯤ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯣꯠꯇ ꯑꯩꯈꯣꯏꯒꯤ GDPꯒꯤ ꯒ꯭ꯔꯣꯠꯁꯦ ꯑꯩꯈꯣꯏ ꯐꯖꯅ ꯂꯩꯔꯅꯤ ꯈꯣꯠꯂꯅꯤ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯣꯠꯁꯦ ꯐꯖꯅ ꯃꯦꯖꯔ ꯇꯧꯕ ꯉꯝꯃꯅꯤ ꯈꯣꯠꯂꯅꯤ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯍꯥꯏꯕꯗꯤ ꯑꯗꯨꯗꯣ ꯍꯥꯏꯗꯤ ꯒ꯭ꯔꯣꯠꯁꯦ ꯍꯟꯊꯔꯛꯑꯦꯀꯣ ꯍꯧꯖꯤꯛꯇꯤ ꯒ꯭ꯔꯣꯠ ꯃꯥꯅ ꯄ꯭ꯔꯦꯗꯤꯛ ꯇꯧꯔꯝꯕꯗꯣ ꯍꯟꯊꯔꯛꯄꯁꯨ ꯌꯥꯏ ꯑꯩꯈꯣꯏꯒꯤ GDPꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣꯅꯁꯨ ꯍꯥꯏꯗꯅ 5 ꯇ꯭ꯔꯤꯂꯤꯌꯟ ꯏꯀꯣꯅꯣꯃꯤ ꯌꯧꯅꯕꯒꯤ ꯀꯟꯅ ꯍꯣꯠꯅꯔꯤꯗꯅ 5 ꯇ꯭ꯔꯤꯂꯤꯌꯟ ꯏꯀꯣꯅꯣꯃꯤꯒꯤ ꯃꯥꯏ ꯁꯤꯐꯧꯒꯤ ꯃꯅꯨꯡꯗ ꯌꯧꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯗꯦꯗꯂꯥꯏꯟ ꯑꯃ ꯄꯤꯕꯗꯣ ꯑꯗꯨ ꯌꯧꯗꯕꯐꯥꯎ ꯌꯥꯏꯀꯣ ꯍꯧꯖꯤꯛꯁꯦ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ GDPꯒꯤ ꯕꯦꯁ ꯏꯌꯔꯁꯦ ꯍꯣꯡꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ GDPꯁꯤꯗ ꯍꯥꯟꯅ ꯄꯥꯔꯝꯗꯕ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯄꯥꯁꯜꯂꯛꯑꯦ ꯍꯥꯟꯅ ꯄꯪꯄꯥꯗ ꯄꯥꯁꯜꯂꯝꯕ ꯄꯣꯠ ꯍꯦꯟꯅ ꯁ꯭ꯄꯦꯁꯤꯐꯥꯏ ꯑꯣꯏꯅ ꯄꯥꯕ ꯍꯧꯔꯛꯑꯦꯀꯣ ꯅꯦꯛꯁꯇ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯄꯥꯎꯅꯤꯀꯣ ꯉꯔꯥꯡ ꯏꯃꯥ ꯀꯩꯊꯦꯜꯗ NRC ꯆꯠꯅꯅꯕꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯣꯇꯦꯁ ꯑꯃ ꯆꯠꯊꯈꯤꯕꯗꯣ ꯑꯗꯣ NRC ꯍꯥꯏꯁꯦ ꯀꯩꯅꯣ ꯑꯗꯨꯗꯣ ꯍꯥꯏꯐꯦꯠꯇꯪ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯝꯒꯦꯕꯀꯣ NRC ꯍꯥꯏꯁꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ NRC ꯆꯠꯅꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯌꯥꯏ ꯀꯣ NRCꯁꯦ ꯀꯔꯤꯅꯣ ꯇꯁꯦꯡꯅ NRCꯁꯦ ꯗꯔꯀꯥꯔ ꯂꯩꯔꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯆꯠꯅꯗꯣꯏꯅꯣ ꯍꯥꯏꯕꯗꯨꯅꯤꯀꯣ NRC 하이세 ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ National Registration for Citizenship ꯍꯥꯏꯕꯅꯦꯕꯀꯣ Citizens ꯍꯥꯏꯕꯅꯦꯕ ꯃꯁꯤꯁꯦ National Registration for Citizen ꯍꯥꯏꯕꯀꯣ Registration of Citizen ꯍꯥꯏꯕꯀꯣ ꯑꯁ ꯆꯞꯄꯦ ꯌꯥꯝꯅ National Registration for Citizen ꯍꯥꯏꯕꯅꯤ ꯈ꯭ꯋꯥꯏ ꯐꯥꯔꯁ ꯏꯍꯥꯟ ꯍꯥꯟꯅ NRC ꯇꯧꯈꯤꯕꯁꯦ 1951 ꯗꯅꯤꯀꯣ ꯁꯦꯟꯁꯁꯇ ꯂꯣꯏꯔꯀꯥꯟꯗ ꯇꯧꯈꯤ
ꯑꯗꯣ ꯁꯤꯁꯦ ꯇꯧꯔꯕ ꯍꯧꯖꯤꯛ ꯃꯣꯗꯔꯟ ꯗꯦꯖꯇꯗꯤ ꯑꯁꯥꯝꯗ 2019ꯗ ꯇꯧꯈꯤꯕꯗꯣ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯇꯧꯗ꯭ꯔꯤꯀꯣ 2019ꯗ ꯀꯣ ꯂꯦꯞꯇꯣꯞꯁꯦ ꯌꯥꯝ ꯁꯥꯒꯠꯂꯦ 2019ꯗ ꯇꯧꯈꯤꯕꯗꯣ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯇꯧꯗ꯭ꯔꯤ ꯃꯦꯟꯗꯦꯠꯁꯦ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯔꯒꯗꯤ ꯀꯔꯝꯕ ꯑꯦꯛꯀꯤ ꯃꯈꯥꯗ ꯂꯥꯛꯇꯣꯏꯅꯣ ꯍꯥꯏꯔꯒꯗꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯑꯦꯃꯦꯟꯃꯦꯟ ꯑꯦꯛ 1955 ꯀꯣ ꯑꯗꯨꯗꯨꯒ ꯄ꯭ꯂꯁ ꯀꯩꯗꯧꯕ ꯁꯤꯇꯤꯖꯦꯟꯁꯤꯞꯀꯤ ꯔꯨꯜ ꯑꯃꯈꯛ ꯄꯥꯁ ꯇꯧꯈꯤ ꯁꯤꯇꯤꯖꯦꯟꯁꯤꯞ ꯔꯨꯜ 2003ꯒꯤ ꯃꯈꯥꯗ ꯂꯥꯛꯇꯣꯏꯅꯤ ꯀꯅꯥꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯔꯒꯗꯤ ꯔꯦꯖꯤꯁꯇꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯁꯦꯟꯁꯁ ꯀꯃꯤꯁꯟ ꯍꯥꯏꯅ ꯑꯃ ꯂꯩꯀꯣ ꯑꯗꯨꯗꯨꯅ ꯇꯧꯗꯣꯏꯅꯤ ꯑꯗꯣ ꯁꯨꯄ꯭रीम कोर्ट के अयाबा और मसीसे NRC से तौगे हारगदी अखोइना अखोइगी सेंट्रल गवर्नमेंट के अयाबा यावदबा यादेको सेंट्रलना अयाबा पीद्रदि यादे अदो असम दा तौग्रिदुदि कैदौगे हारकाना असम दा तौग्रिदुदि अखोइना सुप्रीम कोर्ट ना अयाबा पीरगा सुप्रीम कोर्ट ना फजना गाइड तौरगा फजना NRC से तौगिबनेबको हाइदि NRC से को NRC से तौगिबनी असम दा NRC तौई असम के NRC प्रोसेस तौई हाइजरकेको असम दा NRC प्रोसेस तौई असम दा अखोइगी NRC प्रोसेस तौबा मतमदा मागी कट ऑफ डेट से करिदो ओइगिगे हारगदी कट ऑफ डेट से कैदौगे करिदो ओइगिगे हारगदी 1971 दा ओइगिबा मार्च 24 1971 दा को कट ऑफ से अदुदुगा कैदौगे हारकांदा मागी क्राइटेरिया असम की कट ऑफ डेट से 1971 दा ओइरे अदुगा माना मांगोंदा रूल अमखक फॉलो तौगेबा आसाम एकॉर्ड हाइना मसिगे आसाम एकॉर्ड से यामना कोइना मतम कोइना प्रोटेस्ट तौरबा मतुंगा 1984 दा को सही तरा मोयना प्रोटेस्ट तौरबा मतुंगा 1984 दा मोय ऑर्गेनाइजेशन लुप अहुमना यानरगा तौगिबा पोटनेबा को सिसे organization ahum haidi protest tawriba kangu ga central government ga state government ga yanaraga tawgiba potni assam accord sida assam accord ke matung ina assam da NRC tawe NRC taw matamsida aikoigi bangladesh dagi lakpa foreigner or for kano se moi 1.9 million hena khatoe ko 1.9 million hena khatoe 1.9 million sida kari tawre harakanda असेबगीदी 3.3 crore हेना लेरमीबा 3.3 crore हेना लेरमी एप्लीकेशन एप्लीकेंट को 3.3 crore से सिटीजन फनाम ओन गरेब वादुगा 1.9 से कोइना फॉरेनर नेना ट्रीट तौगरेब अदु दे फॉरेनर नेना ट्रीट तौरबनिना मोइसे कराइ द चलनी फॉरेनर ट्रिब्यूनल द चलनी को 1.9 से फॉरेनर ट्रिब्यूनल द चखरबनी 1.9 से तांथोखरबनी को अदुमाइना अखोई मणिपुरदसु तौसे सिनेबको हाइनारिदु हुजिक आइदि मणिपुरदसु तौनबगेदमक्ता खोइगी कनो तौरी प्रोटेस्ट तौदना खोतना तौरी अदुनैदा सिगी NRC से नतबा ताम अमखक लेरिबे NRC का हाइफेट मानब सेंसस खुदिंगी तौवा हाइतारे को करमन हाइरकांदी नेशनल पॉपुलेशन रजिस्टर मसिसिदि अदुम तौरा लाएबा नेशनल पॉपुलेशन रजिस्टर सिना कइनो रेसिडेंट आइदि लेरिबा मीदो रेसिडेंट हाइतारे को रेसिडेंट तो अदुगी लिस्ट सेमनेबको अदुगी NRC हाइसिना करी सेमनो सिटीजनशिप की को लीगल ओइबा सिटीजन सिंगी लिस्ट सेमने को रेसिडेंट हाइतारगदी लेबा फॉरेनर ओइबा याय अमा हेक्टा ओइबा याय NPR हाइसिदि रेसिडेंट की लिस्ट अमा सेमदुनी को मसिसिना करम्बा ए के मखादा लय कॉन्स्टिट्यूशनल अमेंडमेंट सिटीजनशिप एक्ट 1955 के मखादा ने सिदी अई ngasai so haigre citizenship act 1955 ko aduduga kadauge harakanda sisina citizenship verify tawna bane sisina just mi kyam lay habdo verify mi kyam lay habdo khangna bane ko adagi amo kadauge harakanda manipur da karigomba ko hujik se NRC tawje haragadi kamain tawba yai manipur khatanati ko kano adi खुदमैना आसाम की हाना ने आसाम की नैना हाना लोइसंगिसिको NRC से आसाम दा तौगे मतमदा डॉक्यूमेंट मैम अमा चंगीबको करी करी डॉक्यूमेंट खरा आई हारकेबा लिस्ट अनि थोकना चंगीको लिस्ट A हैबा मा लिस्ट B हैबा मा मागी कट ऑफ डेट लिस्ट A सिना कैदोगे हारकांदा लिस्ट A सिना मासे 20 मार्च 24 फावगी ममांगदा मार्च 24 फावगी ममांग 1971 फावगी ममांगदा लेरम्बा इपा इपुगी मसानी हैबदो प्रूफ तौदेबा खंबरा हाबदी
ꯃꯥꯒꯤ ꯃꯄꯥ ꯅꯠꯇ꯭ꯔꯒ ꯃꯄꯨ ꯅꯠꯇ꯭ꯔꯒ ancestor ꯃꯁꯤꯒꯤ ꯀꯩꯅꯣꯗ ꯃꯁꯤꯒꯤ ꯃꯥꯔꯆ 24 1971 ꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯃꯤ ꯍꯥꯏꯁꯦ ꯄ꯭ꯔꯨꯞ ꯇꯧꯗꯣꯏꯕ ancestor ꯒꯤ ꯂꯥꯏꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ ꯈꯪꯗꯦ ꯄ꯭ꯔꯥꯏꯃꯥꯔꯤ ꯗꯣꯀꯨꯃꯦꯟꯗꯗꯤ electoral roll ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯂꯩꯈꯤꯕ electoral rollꯗꯣ ꯑꯗꯨꯗꯩꯗ ꯊꯤꯔꯛꯇꯣꯏꯅꯤꯀꯣ electoral rollꯗꯨꯗ ꯃꯄꯥ ꯃꯄꯨ ꯌꯥꯎꯔꯝ ꯇꯥꯔꯒꯗꯤ ꯃꯗꯨꯗꯣ ꯃꯄꯥ ꯃꯄꯨꯗꯣ ꯁꯤꯅꯤ ꯍꯥꯏꯅ ꯄ꯭ꯔꯨꯞ ꯇꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ancestorꯒꯤ ꯑꯗꯨ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒꯁꯨ ꯃꯇꯝꯗꯨꯗ ꯃꯥꯔꯆ 24 1971 ꯒꯤ ꯑꯩꯈꯣꯏꯒꯤ ꯄꯇꯥ ꯏꯪꯈꯣꯜꯒꯤ ꯄꯇꯥꯒꯨꯝꯕ ꯑꯗꯒꯤ ꯁꯤꯇꯤꯖꯦꯟ ꯁꯥꯔꯇꯤꯐꯤꯀꯦꯠꯀꯨꯝꯕ ꯑꯦꯅꯤ LICꯒꯤ ꯄꯣꯂꯤꯁꯤꯒꯤ ꯑꯗꯨꯒꯤ ꯕꯦꯡꯀꯤ ꯑꯦꯅꯤ ꯗꯣꯀꯨꯃꯦꯟ ꯑꯃ ꯂꯤꯁ A ꯁꯤꯗ ꯆꯜꯂꯅꯤ ꯃꯁꯤꯁꯦ ꯚꯦꯔꯤꯐꯥꯏ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ancestorꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯤ ꯍꯥꯏꯕꯁꯦ ꯂꯤꯁ A ꯒꯤ ꯚꯦꯔꯤꯐꯥꯏ ꯇꯧꯔꯕ ꯃꯇꯝꯗ ꯂꯤꯁ B ꯒꯤꯁꯦ ꯑꯃꯨꯛ ꯆꯪꯅꯦꯕ ꯍꯥꯏꯕꯗꯤ ꯄ꯭ꯔꯨꯐ ꯇꯨ ꯗ ancestry ꯍꯥꯏꯇꯥꯔꯦꯀꯣ ꯄ꯭ꯔꯨꯐ ꯇꯨ ancestry ꯑꯩꯒꯤ ancestorꯗꯣ ꯁꯤꯒꯤ ꯃꯇꯝꯗ ꯂꯩꯔꯝꯃꯤ ꯍꯥꯏꯕꯁꯤ ꯑꯍꯥꯟꯕ ꯂꯤꯁ A ꯗ ꯄ꯭ꯔꯨꯐ ꯇꯧꯔꯅꯤ ꯑꯗꯨꯒ ꯂꯤꯁ B ꯗꯅ ꯑꯩꯒꯤ ancestorꯗꯣ ꯑꯩꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯁꯦ ꯄ꯭ꯔꯨꯐ ꯇꯧꯗꯣꯏꯕ ꯔꯤꯂꯦꯁꯟꯁꯤꯞꯇꯣ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯁꯤ ꯑꯩꯒꯤ ꯈꯨꯛꯇꯥꯗ ꯃꯥꯝꯃ ꯈꯨꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯄꯨꯄꯨꯁꯦ ꯃꯥꯔꯆ 24 1971 ꯗ ꯂꯩꯔꯝꯃꯤ ꯃꯅꯤꯄꯨꯔꯗ ancestor ꯑꯣꯏꯅ citizen ꯑꯣꯏꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕꯁꯦ ꯁꯤꯒꯤ ꯗꯣꯀꯨꯃꯦꯟ ꯑꯃ ꯃꯥꯒꯤ ꯚꯣꯇꯔ ꯑꯥꯏꯗꯤꯔ ꯀꯩꯅꯣꯝꯃ ꯑꯩ ꯐꯪꯉꯦꯅ ꯈꯜꯂꯁꯦꯕ ꯑꯗꯣ ꯃꯥꯁꯦ ꯃꯥꯏ ꯃꯃꯤꯡꯁꯦ ꯑꯩꯅ ꯇꯣꯝꯕ ꯍꯥꯏꯔꯦꯅ ꯈꯜꯂꯁꯦꯕ ꯇꯣꯝꯕꯁꯦ ꯑꯩꯒꯤ ꯏꯄꯥꯅꯤ ꯍꯥꯏꯕꯁꯦ ꯄ꯭ꯔꯨꯞ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯄꯨꯄꯨꯅꯤ ꯍꯥꯏꯕꯁꯦ ꯄ꯭ꯔꯨꯞ ꯇꯧꯅꯕꯒꯤꯗꯃꯛꯇ ꯕꯥꯔꯊ ꯁꯥꯔꯇꯤꯐꯤꯀꯦꯠ ꯆꯪꯉꯛꯄ ꯌꯥꯏ ꯂꯦꯟ ꯔꯦꯀꯣꯔꯠ ꯆꯪꯉꯛꯄ ꯌꯥꯏ ꯏꯖꯨꯀꯦꯁꯟꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯆꯪꯉꯛꯄ ꯌꯥꯏ ꯅꯠꯇ꯭ꯔ ꯍꯥꯏꯔꯒ ꯕꯦꯡꯀꯤ LICꯒꯤ ꯑꯣꯐꯤꯁꯀꯤ ꯔꯦꯀꯣꯔꯠ ꯑꯦꯅꯤ ꯄ꯭ꯔꯨꯞ ꯑꯣꯐ ancestorꯗꯨꯒꯤ ꯉꯁꯥꯏꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯇꯣ ꯄ꯭ꯔꯨꯞ ꯇꯧꯅꯕ ꯔꯤꯂꯦꯁꯟꯁꯤꯞꯇꯣ ꯄ꯭ꯔꯨꯞ ꯇꯧꯅꯕꯒꯤꯗꯃꯛꯇ ꯗꯣꯀꯨꯃꯦꯟ ꯆꯪꯒꯅꯤꯕꯀꯣ ꯑꯗꯨꯒꯤ ꯗꯣꯀꯨꯃꯦꯟꯁꯤꯡꯁꯦ ꯂꯩ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯁꯦ NRCꯁꯤꯗ ꯆꯟꯕ ꯌꯥꯗꯣꯏꯅꯦꯕ ꯍꯥꯏꯕꯗꯤ ꯑꯩꯁꯦ ꯁꯤꯇꯤꯖꯦꯟ ꯑꯣꯏꯅ ꯆꯟꯕ ꯌꯥꯗꯣꯏꯅꯦꯕꯀꯣ ꯑꯗꯨ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯊꯣꯛꯈ꯭ꯔꯦꯕꯀꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯁꯤꯗꯩꯁꯤꯗ ꯉꯁꯥꯏꯒꯤ 1 ꯄꯣꯏꯟ ꯀꯌꯥꯅꯣ ꯍꯧꯖꯤꯛꯀꯤꯗ 1.9 ꯃꯤꯂꯤꯌꯟ ꯈꯛꯇ ꯅꯠꯇ꯭ꯔꯥ ꯃꯁꯤꯁꯦ ꯃꯣꯏꯅ ꯍꯥꯏꯁꯦ ꯑꯁꯥꯝꯒꯤ ꯀꯩꯅꯣꯁꯤꯅ ꯌꯥꯝꯃꯟꯗꯦꯅ ꯍꯥꯏꯌꯦꯕ ꯃꯣꯏ 1.9 ꯃꯤꯂꯤꯌꯟ ꯇꯥꯟꯊꯣꯛꯈꯤꯕꯁꯦ ꯍꯥꯏꯗꯤ ꯌꯥꯝꯃꯟꯗꯦ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯌꯥꯝꯅ ꯇꯥꯟꯊꯣꯛꯀꯗꯕꯅꯦ ꯕꯪꯒ꯭ꯂꯥꯗꯦꯁ ꯆꯦꯜꯂꯛꯄꯗꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯕꯅꯤ ꯑꯗꯨꯗꯨꯅ 1.9 ꯃꯤꯂꯤꯌꯟ ꯈꯛꯇ ꯅꯠꯇꯦ ꯐꯣꯔꯦꯅꯔꯗꯣ ꯍꯥꯏꯅ ꯌꯥꯅꯤꯡꯈꯤꯗꯦꯕ ꯑꯗꯒꯤ ꯃꯥꯔꯆ 1971 ꯍꯥꯏꯔꯤꯁꯦ ꯃꯁꯤꯒꯤ ꯂꯤꯃꯤꯠ ꯀꯠ ꯑꯣꯐ ꯗꯦꯠꯁꯤꯁꯨ ꯌꯥꯅꯤꯡꯗꯦꯕ ꯀꯅꯥꯝꯇꯅ ꯌꯥꯅꯤꯡꯗꯦꯕ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯣꯏꯅ ꯗꯤꯃꯥꯟ ꯇꯧꯔꯝꯕꯁꯦ ꯑꯁꯥꯝꯅ ꯗꯤꯃꯥꯟ ꯇꯧꯔꯝꯕꯁꯦ 1951 ꯗꯅꯦꯕ ꯗꯤꯃꯥꯟ ꯇꯧꯔꯝꯃꯤꯁꯦ ꯁꯣ ꯖꯁ ꯂꯥꯏꯛ ꯗꯦꯠ ꯃꯅꯤꯄꯨꯔꯒꯤꯁꯨ ꯍꯧꯖꯤꯛ ꯏꯃꯥꯁꯤꯡꯅ ꯗꯤꯃꯥꯟ ꯇꯧꯔꯤꯁꯦ ꯀꯩꯅꯣ 1951 at least 1951 ꯀꯣ ꯑꯁꯤꯗꯒꯤ ꯍꯥꯏꯗꯤ 1951 or 1961 ꯀꯅꯥꯒꯨꯝꯕ ꯈꯔ 1961 ꯗꯤꯃꯥꯟ ꯇꯧꯕꯁꯨ ꯌꯥꯏ 1951 ꯗꯤꯃꯥꯟ ꯇꯧꯕꯁꯨ ꯌꯥꯎꯋꯤ ꯀꯣ ꯑꯗꯣ ꯁꯤꯐꯧꯇ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ 1951 or 1961 1951ꯅ ꯕꯦꯁꯅꯤꯀꯣ 1961 even 1971 ꯁꯤꯐꯧ ꯀꯅꯥꯝ ꯌꯥꯅꯤꯡꯗꯦꯕꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯕꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯀꯠ ꯑꯣꯐ ꯗꯦꯠꯁꯦ ꯌꯥꯝꯅ ꯄ꯭ꯔꯣꯄꯣꯁ ꯇꯧꯔꯤꯕ ꯀꯠ ꯑꯣꯐ ꯗꯦꯠꯁꯦ ꯌꯥꯝꯅ ꯍꯟꯊꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯃꯣꯏꯒꯤꯗꯤ 1971ꯗ ꯀꯩꯅꯣ ꯇꯧꯈ꯭ꯔꯤꯁꯦ ꯃꯥꯔꯆ 1971ꯗ ꯀꯩꯅꯣ ꯇꯧꯈ꯭ꯔꯤꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣꯅ ꯍꯥꯏ ꯇꯥꯔꯒꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯑꯩꯈꯣꯏ ꯏꯔꯥꯡ ꯊꯣꯛꯄꯗꯣ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯏꯔꯥꯡ ꯊꯣꯛꯄꯁꯦ ꯑꯩꯈꯣꯏꯒꯤ 1973 ꯑꯗꯥꯏꯗ ꯏꯔꯥꯡ ꯊꯣꯛꯈꯤꯕꯅꯤꯗꯅꯀꯣ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯑꯗꯨꯗꯒꯤ ꯂꯥꯟꯖꯦꯟꯅꯔꯛꯄ ꯑꯣꯏꯗꯣꯏꯅꯤꯗꯅ ꯍꯥꯏꯗꯤ ꯑꯁꯥꯝꯗ ꯃꯌꯥꯝ ꯑꯃ ꯕꯪꯒ꯭ꯂꯥꯗꯦꯁ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯁꯦ ꯑꯗꯨꯗꯨꯒꯤ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯗꯤ ꯑꯗꯨꯒꯨꯝꯕ ꯄꯣꯠꯇꯣ ꯂꯩꯇꯦꯕ ꯃꯦꯟ ꯃꯆꯥ ꯑꯌꯥꯝꯕꯅ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯩꯈꯣꯏꯗ ꯆꯪꯉꯛꯇꯣꯏꯁꯦ ꯑꯗ ꯕꯪꯒ꯭ꯂꯥꯗꯦꯁꯁꯨ ꯌꯥꯎꯋꯦ ꯑꯗꯨ ꯃꯌꯥꯝꯁꯤꯡ ꯍꯥꯏꯗꯤ ꯑꯗꯨꯗ ꯆꯪꯉꯛꯏꯕ ꯃꯤ ꯃꯌꯥꯝꯁꯤꯡꯗꯨꯒꯤ ꯃꯥꯒꯤ ꯀꯠ ꯑꯣꯐ ꯗꯦꯠꯇꯨꯅꯤꯀꯣ ꯃꯥꯅ ꯁꯤꯗꯩꯁꯤꯗ ꯍꯥꯏꯅꯤꯡꯉꯤꯁꯦꯀꯣ ꯁꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯀꯔꯤ ꯇꯧꯕ ꯇꯥꯏ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯑꯁꯦꯡꯕꯒꯤꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯗꯤꯃꯥꯟ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛ ꯗꯤꯃꯥꯟ ꯇꯧꯔꯤꯁꯦ ꯄꯣꯇꯦꯟꯁꯤꯌꯦꯜꯂꯤ 1961ꯁꯦ ꯑꯣꯏꯕ ꯌꯥꯏꯀꯣ ꯍꯥꯏꯕꯗꯤ 1951ꯗꯤ ꯗꯤꯃꯥꯟ ꯇꯧꯏ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯀꯦꯕꯤꯅꯦꯠꯅꯗꯤ 1961ꯁꯤꯗ ꯄ꯭ꯔꯣꯄꯣꯁ ꯇꯧꯈ꯭ꯔꯦꯀꯣ ꯑꯗꯨꯗꯨꯅ 1961ꯁꯤꯒꯤ ꯃꯃꯥꯡꯒꯤ ancestor ꯂꯩꯔꯝꯕ ꯈꯣꯠꯂꯝꯕ ꯑꯗꯨꯗꯣ ꯇꯧꯔꯒ ꯍꯧꯖꯤꯛꯁꯦ ꯇꯧꯅꯕ ꯀꯟꯅ ꯇꯧꯅꯕ ꯀꯟꯅ ꯇꯧꯔꯤ ꯕꯠ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠꯅꯗꯤ ꯌꯥꯔꯦ ꯍꯥꯏꯕꯕꯨ ꯌꯥꯔꯤꯕ ꯄꯣꯠꯁꯦ ꯀꯔꯤꯗꯅꯣ ꯍꯥꯏꯔꯒꯗꯤ ꯁ꯭ꯇꯦꯠ ꯕꯦꯁꯤꯁꯇꯅꯦꯕ ꯁ꯭ꯇꯦꯠ ꯕꯦꯁꯤꯁ NRCꯗꯅꯦꯕ NRC ꯇꯧꯗꯣꯏꯁꯦ ꯀꯩꯅꯣ ꯁ꯭ꯇꯦꯠ ꯕꯦꯁꯤꯁꯇꯅꯦꯕ ꯑꯁꯥꯝꯒꯤꯗ ꯇꯧꯈꯤꯕ NRCꯁꯤꯗꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯃꯣꯏꯁꯨ ꯁ꯭ꯇꯦꯠ ꯕꯦꯁꯤꯁꯇꯤ ꯑꯣꯏꯗꯣꯏꯅꯤ ꯕꯠ ꯀꯅꯥꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯑꯗꯒꯤ ꯁꯦꯟꯇꯔ ꯒꯣꯚꯔꯟꯃꯦꯟꯠꯅ ꯌꯥꯔꯒ ꯇꯧꯈꯤꯕꯅꯦꯕ ꯑꯩꯈꯣꯏꯒꯤꯗꯤ ꯁ꯭ꯇꯦꯠ ꯕꯦꯁꯤꯁ NRCꯁꯦ ꯍꯧꯖꯤꯛ ꯍꯥꯏꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯁꯦꯟꯇꯔꯅ ꯑꯌꯥꯕ ꯄꯤꯔꯛꯇ꯭ꯔꯤꯕ
ꯁꯦꯟꯇꯔꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯥꯗ꯭ꯔꯤꯕ ꯑꯗꯨꯅ ꯁꯦꯟꯇꯔꯗ ꯇꯛꯀꯗꯕꯅꯦꯕ ꯁꯤꯗꯤ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠꯅꯗꯤ ꯌꯥꯈ꯭ꯔꯕꯅꯤ ꯁꯦꯟꯇꯔꯅꯗꯤ ꯇꯛꯇ꯭ꯔꯤꯕꯀꯣ ꯍꯥꯏꯗꯤ ꯂꯤꯒꯦꯜ ꯐ꯭ꯔꯦꯝꯋꯥꯔꯛ ꯈꯨꯗꯤꯡꯃꯛꯁꯦ ꯁꯦꯟꯇꯔꯅ ꯇꯧꯔꯛꯀꯗꯧꯕ ꯄꯣꯠ ꯉꯥꯛꯇꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯁꯦꯟꯇꯔꯗ ꯇꯛꯄ ꯑꯃ ꯆꯪꯉꯤꯀꯣ ꯀꯣ ꯍꯥꯏꯗꯤ ꯇꯧꯁꯦ ꯍꯥꯏꯇꯥꯔꯒꯗꯤ ꯁꯦꯟꯇꯔꯗ ꯇꯛꯄ ꯑꯃ ꯆꯪꯉꯤ ꯑꯗꯨꯒ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯦ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯁꯦ NRC ꯇꯧ ꯇꯥꯔꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯀꯔꯤꯗ ꯂꯥꯛꯀꯅꯤ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯦ ꯀꯝꯃꯨꯅꯦꯜ ꯔꯥꯏꯠ ꯀꯟꯅ ꯆꯠꯊꯔꯤꯗꯅꯀꯣ ꯍꯧꯖꯤꯛ ꯏꯊꯅꯤꯛ ꯚꯥꯏꯂꯦꯟꯁ ꯀꯟꯅ ꯆꯠꯊꯔꯤꯅꯤ ꯏꯊꯅꯤꯛ ꯀꯟꯐ꯭ꯂꯤꯛ ꯀꯟꯅ ꯆꯠꯊꯔꯤ ꯌꯨꯝ ꯀꯩ ꯃꯩ ꯊꯥꯈꯤꯕ ꯃꯌꯥꯝ ꯑꯃ ꯂꯩꯗꯅꯀꯣ ꯌꯨꯝ ꯀꯩ ꯃꯩ ꯊꯥꯈꯤꯕ ꯃꯌꯥꯝꯗꯨꯒꯤ ꯃꯣꯏꯒꯤ ꯗꯣꯀꯨꯃꯦꯟ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯔꯒꯗꯤ ꯗꯣꯀꯨꯃꯦꯟꯗꯣ ꯀꯗꯥꯏꯗ ꯄꯨꯊꯣꯛꯇꯣꯔꯤꯒꯦꯕ ꯍꯧꯖꯤꯛꯁꯦ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯗꯣꯀꯨꯃꯦꯟꯒꯨꯝꯕ ꯄꯨꯊꯣꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯑꯗꯨꯗꯩꯗ ꯀꯟꯐ꯭ꯂꯤꯛ ꯌꯥꯝ ꯂꯥꯛꯀꯅꯦꯕ ꯑꯗꯨꯗꯒꯤ NRC ꯇꯧ ꯇꯥꯔꯒꯗꯤ ꯑꯣꯔ NRC ꯇꯧꯔꯒ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯔꯛ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯌꯨꯝꯗꯒꯤ ꯆꯦꯟꯊꯣꯛꯇꯅ ꯌꯨꯝ ꯃꯩ ꯊꯥꯗꯣꯛꯄꯤꯗꯅ ꯌꯨꯝꯗꯒꯤ ꯆꯦꯟꯊꯣꯛꯇꯅ ꯈꯣꯠꯇꯅ ꯂꯩꯈ꯭ꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯔꯛ ꯇꯥꯔꯒꯗꯤ ꯃꯣꯏꯗꯣ ꯃꯄꯥꯟꯗ ꯂꯣꯏ ꯆꯠꯈ꯭ꯔꯅꯦꯕ ꯑꯗꯨ ꯑꯣꯏ ꯇꯥꯔꯒꯗꯤ ꯍꯥꯏꯗꯤ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯍꯥꯟꯅꯒꯤ ꯂꯩꯐꯝꯗꯨꯗ ꯂꯩꯔꯒ ꯍꯥꯏꯗꯤ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯒꯗꯕꯅꯤ ꯗꯤꯂꯤꯃꯤꯇꯦꯁꯟꯁꯤꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯅ ꯇꯧꯔꯛꯑꯅꯤꯀꯣ ꯀꯩꯅꯣ ꯍꯥꯏꯗꯤ 2027ꯗ ꯀꯩꯅꯣ 2027ꯗ ꯁꯦꯟꯁꯁ ꯇꯧꯔꯕꯅꯤꯅ ꯗꯤꯂꯤꯃꯤꯇꯦꯁꯟꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯔꯛꯑꯅꯦꯕ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯁꯦ NRC ꯇꯧꯍꯧꯁꯦ ꯁꯤꯅꯦꯕ NRC ꯇꯧꯔꯒꯗꯤ ꯐꯣꯔꯦꯅꯔꯁꯤꯡꯗꯣ ꯇꯥꯟꯊꯣꯛꯈ꯭ꯔꯅꯤ ꯄ꯭ꯂꯁ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ NRCꯁꯦ ꯇꯧ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯑꯦꯛꯖꯦꯛ ꯍꯥꯏꯗꯤ ꯁꯤꯁꯤꯅ ꯑꯦꯟꯁꯦꯁꯇꯔꯅꯤ ꯁꯤꯁꯤꯅ ꯑꯦꯟꯁꯦꯁꯇꯔ ꯅꯠꯇꯦ ꯈꯣꯠꯇꯦꯗꯣ ꯈꯪꯅꯔ ꯇꯥꯔꯒꯗꯤ ꯍꯥꯏ ꯃꯥꯒꯤ ꯂꯩꯐꯝ ꯃꯐꯝꯗꯨꯗ ꯍꯟꯖꯟꯅꯕꯁꯨ ꯑꯗꯨꯝ ꯌꯥꯔꯅꯦꯕ ꯍꯧꯖꯤꯛꯀꯣ ꯑꯗꯨꯒ ꯍꯟꯖꯟꯅꯔ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯕꯗꯁꯨ ꯍꯦꯟꯅ ꯍꯥꯏꯗꯤ ꯐꯖꯕ ꯃꯑꯣꯡꯗ ꯇꯧꯕ ꯌꯥꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯃꯤꯒꯤ ꯌꯨꯝ ꯃꯩ ꯊꯥꯗꯅ ꯆꯦꯟꯊꯣꯛꯂꯛꯄ ꯃꯌꯥꯝꯗꯣ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯕ ꯃꯇꯝꯗꯗꯤ ꯑꯗꯨꯗ ꯄꯥꯕꯗ ꯌꯥꯎꯔꯔꯣꯏꯕꯀꯣ ꯃꯥꯗꯣ ꯂꯩꯇꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯅꯦꯕ ꯑꯗꯨ ꯑꯣꯏ ꯇꯥꯔꯒꯗꯤ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯁꯟꯒꯦ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯌꯨꯝ ꯂꯩꯕ ꯃꯤꯗꯣ ꯌꯨꯝꯗ ꯑꯗꯨꯝ ꯃꯥꯡꯉꯅꯤꯕ ꯌꯨꯝ ꯂꯩꯕ ꯃꯤꯗꯣ ꯌꯨꯝꯗ ꯑꯗꯨꯝ ꯃꯥꯡꯉꯅꯤ ꯑꯗꯣ ꯍꯥꯟꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕꯒꯤ ꯔꯦꯀꯣꯔꯠ ꯀꯔꯤꯝ ꯂꯩꯍꯧꯔꯔꯣꯏ ꯑꯗꯨꯒ ꯌꯨꯝꯁꯨ ꯃꯩꯗ ꯊꯥꯗꯣꯛꯈ꯭ꯔꯕꯅꯤꯅ ꯗꯣꯀꯨꯃꯦꯟ ꯃꯌꯥꯝꯗꯨꯁꯨ ꯃꯥꯡꯈ꯭ꯔꯕꯅꯤꯅ ꯄ꯭ꯔꯨꯞ ꯇꯧꯅꯕꯒꯤ ꯄꯥꯝꯕꯩꯁꯨ ꯂꯩꯔꯔꯣꯏꯕ ꯑꯗꯨꯗꯨꯒꯤꯅꯤꯀꯣ ꯍꯥꯟꯅ NRC ꯇꯧꯁꯤꯅ ꯍꯥꯏꯔꯛꯏꯁꯦꯀꯣ ꯏꯂꯤꯒꯦꯜ ꯃꯥꯏꯒ꯭ꯔꯦꯟꯁꯤꯡꯁꯦ ꯇꯥꯟꯊꯣꯛꯈꯤꯅꯕꯒꯤꯀꯣ ꯁꯣ ꯑꯗꯨꯗꯨꯅ ꯐꯪꯗꯕ ꯌꯥꯗꯕꯅꯤ ꯑꯦꯠꯂꯤꯁ 1961 ꯑꯣꯏꯔꯒꯁꯨꯀꯣ ꯑꯩꯈꯣꯏ NRCꯁꯦ ꯇꯧꯍꯧꯗꯕ ꯌꯥꯗꯕꯅꯤꯀꯣ ꯁꯦꯀꯦꯟ ꯌꯥꯔꯅꯤꯀꯣ ꯑꯗꯨꯒ ꯅꯦꯛꯁꯇ ꯌꯥꯔꯅꯤꯀꯣ NRCꯒꯤꯁꯦ ꯁꯤꯗꯩꯁꯤꯗ EPS ꯍꯥꯏꯅ ꯑꯃ ꯂꯩ ꯅ꯭ꯌꯨ EPS ꯍꯥꯏꯅꯀꯣ EPS ꯍꯥꯏꯁꯦ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄꯦꯟꯁꯟꯒꯤꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯇꯧꯔꯕ ꯃꯤꯁꯤꯡꯅ ꯄꯦꯟꯁꯟ ꯐꯪꯕꯗꯣ ꯄ꯭ꯔꯣꯚꯤꯗꯦꯟ ꯐꯟ ꯀꯥꯏꯅ ꯂꯩꯗꯅꯀꯣ ꯑꯗꯨꯒꯨꯝꯕꯒꯤ ꯃꯇꯥꯡꯒꯤꯅꯤꯀꯣ ꯏꯝꯄ꯭ꯂꯣꯌꯤ ꯀꯥꯡꯕꯨꯒꯤ ꯏꯝꯄ꯭ꯂꯣꯌꯤꯁ ꯄꯦꯟꯁꯟ ꯁ꯭ꯀꯤꯝ ꯍꯥꯏꯕꯅꯤꯀꯣ ꯁꯤꯁꯦ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯦꯟꯁꯟ ꯁ꯭ꯀꯤꯝ ꯑꯃꯈꯛ 2026 ꯁꯤꯁꯦ ꯑꯌꯥꯕ ꯄꯤꯈ꯭ꯔꯦꯀꯣ ꯀꯅꯥꯅ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯕꯣꯔꯗ ꯑꯣꯐ ꯇ꯭ꯔꯁꯇꯤꯅ ꯁꯦꯟꯇ꯭ꯔꯦꯜ ꯕꯣꯔꯗ ꯑꯣꯐ ꯇ꯭ꯔꯁꯇꯤ ꯍꯥꯏꯅ ꯑꯃ ꯂꯩ ꯑꯩꯈꯣꯏꯒꯤ EPFO ꯍꯥꯏꯁꯦ ꯀꯩꯅꯣ EPFOꯁꯤꯅ ꯂꯣꯏ ꯇꯧꯗꯣꯏꯅꯤꯀꯣ EPFO ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯏꯝꯄ꯭ꯂꯣꯌꯤꯁ ꯄ꯭ꯔꯣꯚꯤꯗꯦꯟꯠ ꯐꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯍꯥꯏꯕꯅꯤꯀꯣ ꯃꯗꯨꯗꯨꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯕꯣꯔꯗ ꯑꯣꯐ ꯇ꯭ꯔꯁꯇꯤ ꯍꯥꯏꯅ ꯑꯃ ꯂꯩ ꯃꯁꯤꯁꯤꯅ ꯉꯁꯥꯏꯒꯤ ꯏꯝꯄ꯭ꯂꯣꯌꯤ ꯄꯦꯟꯁꯟ ꯁ꯭ꯀꯤꯝꯁꯦ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ ꯑꯗꯨꯗꯤ ꯆꯠꯅꯔꯅꯦꯕꯀꯣ ꯑꯗꯣ ꯇꯁꯦꯡꯅ ꯏꯝꯄ꯭ꯂꯣꯌꯤ ꯄꯦꯟꯁꯟ ꯁ꯭ꯀꯤꯝ ꯍꯥꯏꯁꯦ ꯀꯩꯅꯣ ꯁꯤꯅꯦꯕꯀꯣ ꯍꯧꯖꯤꯛ ꯂꯥꯛꯏꯁꯦ ꯀꯣꯏꯁꯟꯁꯦ ꯏꯝꯄ꯭ꯂꯣꯌꯤ ꯄꯦꯟꯁꯟ ꯁ꯭ꯀꯤꯝ ꯍꯥꯏꯁꯦ ꯑꯇꯩ ꯀꯔꯤꯝ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯃꯁꯤꯁꯤꯒꯤ ꯃꯦꯟ ꯑꯣꯏꯕ ꯄꯣꯠꯇꯣ ꯑꯩ ꯍꯥꯏꯔꯛꯀꯦꯕꯀꯣ ꯃꯁꯤꯁꯤꯒꯤ ꯃꯦꯟ ꯑꯣꯏꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯁꯦ ꯀꯣ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯊꯕꯛ ꯇꯧꯔꯕ ꯃꯤ ꯑꯃꯅ ꯇꯣꯂꯣꯞ ꯐꯪꯉꯕ ꯃꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯇꯣꯂꯣꯞꯁꯤꯗꯒꯤ ꯈꯔ ꯄꯣꯠꯁꯛ ꯍꯥꯏꯗꯤ ꯈꯔ ꯍꯥꯏꯇꯥꯔꯦ ꯄꯥꯔꯠ ꯈꯔ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯈꯔ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯑꯩꯈꯣꯏꯅ ꯍꯟꯅꯨꯔꯀꯥꯟꯗ ꯅꯠꯇ꯭ꯔꯒ ꯄꯦꯟꯁꯟ ꯆꯥꯔꯀꯥꯟꯗ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯅꯕꯒꯤ ꯊꯝꯃꯦꯕꯀꯣ ꯃꯈꯜ ꯑꯅꯤ ꯊꯣꯛꯅ ꯊꯝꯃꯤ ꯀꯔꯤꯅꯣ ꯑꯃꯅ EPF ꯍꯥꯏꯅ ꯑꯗꯨꯒ ꯑꯃꯅ EPS ꯍꯥꯏꯅꯀꯣ ꯑꯦꯁ ꯍꯥꯏꯁꯤꯅ EPF ꯍꯥꯏꯁꯤꯅ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯁꯤꯅ ꯄ꯭ꯔꯣꯚꯤꯗꯦꯟꯠ ꯐꯟ ꯀꯣ ꯁꯤꯁꯤꯅ ꯄ꯭ꯔꯣꯚꯤꯗꯦꯟꯠ ꯐꯟ ꯍꯥꯏꯕꯗꯣ ꯁꯤꯁꯤꯒ EPS ꯍꯥꯏꯁꯤꯅ ꯀꯩꯅꯣ ꯄꯦꯟꯁꯟ ꯁ꯭ꯀꯤꯝꯒꯤ ꯄꯦꯟꯁꯟ ꯑꯣꯏꯅ ꯐꯪꯉꯛꯀꯗꯕ ꯑꯗꯣ ꯄ꯭ꯔꯣꯚꯤꯗꯦꯟꯠ ꯐꯟꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯄ꯭ꯔꯣꯚꯤꯗꯦꯟꯠ ꯐꯟꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯣꯂꯣꯞꯁꯤꯗꯒꯤ 12%ꯁꯦ ꯀꯣ
12% से employee को employee है तारे को कोई की तोलोब फंगदब तोलोब सिदगी 12% अमगा कोई की कनो की 3.67% अमगा 3.6% से employer दगी कोई की थबक पीबी दिबा मी दुदगी 3.67% अमगा पुलप पुन्ना मसी से EPF हाइना आइडे प्रोविडेंट फंड ओइना पी थमदोइनेबा को interest yawi ko sidise EPF sida di interest yawi ko lamsam ama oina interest amaga loina na akoina thamdoine ba masi se akoina thabak che to kanda akoina retire toro kanda natraga lokthok pasu yai ko lokthok pa ya basu lei marak ta ko adubu magi time limit abadi lei masi aina lokthok ningi haraga lei ta lokthok pa yade adu retire toro ga de lokthok pa yai provident fund haina ko asi se ma leire ꯑꯗꯨꯗꯨꯒ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯃꯅ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯄꯦꯟꯁꯟ ꯁ꯭ꯀꯤꯝ ꯍꯥꯏꯁꯤꯅ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯁꯤꯁꯤꯅ ꯄꯨꯜ ꯐꯟꯅꯦꯕ ꯄꯨꯜ ꯐꯟ ꯍꯥꯏꯗꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯒꯤꯁꯨ ꯊꯝꯕ ꯏꯝꯄ꯭ꯂꯣꯌꯤ ꯈꯨꯗꯤꯡꯃꯛꯀꯤ ꯑꯩꯒꯤꯁꯨ ꯊꯝꯕ ꯃꯥꯒꯤꯁꯨ ꯊꯝꯕ ꯃꯥꯒꯤꯁꯨ ꯊꯝꯕ ꯃꯥꯒꯤꯁꯨ ꯊꯝꯕ ꯃꯥꯒꯤꯁꯨ ꯊꯝꯕ ꯂꯣꯏꯅꯃꯛ ꯁꯤꯗꯩꯁꯤꯗ ꯄꯨꯜꯁꯤꯗ ꯄꯩꯁꯥꯁꯦ ꯊꯝꯖꯟꯅꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯗ ꯁꯦꯝꯐꯨꯗ ꯊꯝꯕꯒꯨꯝꯕꯅꯦ ꯕꯦꯡ ꯑꯆꯧꯕ ꯑꯝꯗ ꯊꯝꯕꯒꯨꯝꯕꯅꯦꯕꯀꯣ ꯑꯗꯨꯒ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯃꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯦꯟꯁꯟ ꯑꯣꯏꯅ ꯄꯤꯔꯛꯀꯗꯣꯏꯅꯦꯕ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯊꯕꯛꯁꯦ ꯔꯤꯇꯥꯌꯔ ꯇꯧꯔꯀꯥꯟꯗ ꯊꯥ ꯈꯨꯗꯤꯡꯒꯤ ꯄꯦꯟꯁꯟꯒ ꯂꯥꯛꯏꯅ ꯄꯦꯟꯁꯟ ꯕꯨꯛ ꯇꯧꯔꯒ ꯑꯩꯈꯣꯏ ꯂꯧꯊꯣꯛꯏꯗꯅꯀꯣ ꯑꯁꯨꯃꯥꯏꯅ ꯂꯥꯛꯅꯕꯒꯤꯗꯃꯛꯇꯅꯦꯕ ꯃꯁꯤꯗꯩꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯏꯝꯄ꯭ꯂꯣꯌꯤꯗꯨꯗꯒꯤ ꯄꯩꯁꯥ ꯀꯌꯥ ꯂꯧꯒꯅꯤ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯁꯤꯁꯦ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ 8.33% ꯀꯣ employer ꯀꯩꯗꯧꯗꯣꯏꯕ employerꯅ 8.33% ꯁꯦ हापकदोइनेबा सिदैसा पुल फंडनेबा एम्प्लॉयर जिन हापचलकदोइनेबा हाइदि नंगना रिटायर तौरब मतुंगदा 8.33% माना हापचलगिबसे मसीसे पिरकदोइनेबा अदुदैदा हाना लेरमबा रूल हाइतारे सिजिना अनोबा चनबा रूल निको 2026 हाना लेरमबा रूल जिना कमाइन तौगे हारकांदा खोइगी 15,000 दगी हेनबा यादबा हाइबा रूल अमखक लेरमे 15,000 हाइबदि कइनो हारकांदा खोइगी आई नंगसे तोलोब से 15,000 से हेन तारगे नंगसे पेंशन से फंगने नंगसे ला अमा चारसुने नंग फंगिबा पेंशन दो अदु जुम चप चाना फंगने पेंशन है कहीं ngसाई 8.33% अइना थंगिबा पैसा दो अदु दो हलक्तोइबा को पेंशन से असुमाइ सुम फंगने सुमाइ सुम 15,000 नंगसे ला अमा चारसुने को 1 लाख चारसुने नंगसे 15,000 चाबा मी अमना फंगबा पेंशन दो चप मानना फंगने मीनिंग दी 8.33% से खतंग का फंगने होय पेंशन दा खितंग हेलक पे याई को हाइदि अइना तोलोब तो 1 लाख चा तारगदि 8.33% दुदी खरा यामकनी बको अदुगा आई केनो हाइ तारे 15,000 चाबा मी जुसु 8.33% ने बमागी दा फंगदुइसे अदुना पेंशन दो आइदि यामनदि हेंकलरोय आई 1 लाख चारे हारगसु यामनदि हेंकलरोय पेंशन से अदुदुना निको पेंशन से 8.33% से देगी आइदि असिदगी हेल होइदोइबा मैक्सिमम ने बसिजना 15,000 से यौ तारगदि आई पेंशन से फंगदोइने मैक्सिमम ने मसिदगी हेन हेंकलगा थंबा यादब 15,000 जिना मैक्सिमम त कनो होइदोइबा को हाइदि पेंशन 15,000 चाबा मीगा चप मानदोइनेबा पेंशन ग्यान ताब्रा थंबा मतमदा अखोइना अइना 15,000 चारगा अइसे लुपा लिसिंग अमा पेंशन ओइना थंबेन खलसेबा अदु तादि 1 लाख चाबा मीदुसु लिसिंग अमा दगी हेना थंबा यादे मीनिंग से अदुदुनि हाइसे को अइसे फनायाम 1 लाख चारसु 2 लाख चारसु 3 लाख चारसु 15,000 ना थंगिबा पोतो अदुदगी हेना थंबा यारमदि हाना तौरमिसे सिनी को हुजिक्ति चेंज तौग्रेबा सुप्रीम कोर्ट ना खुद थिंचलगा करी तौग्रे हारा कांदा सुप्रीम कोर्ट ना हाइसे हेंगतपा यारेबा 1 लाख चाबा मीदुना अइना थमनिंगे हाइना थंबा यारेबा बट थमनिंगे हाइना थंबदो एम्प्लॉयर गे अयाबा लोअर कदबनि सिन हाइसे मा हाइसे को सुप्रीम कोर्ट हाइसे कदोयबा तो नोई थंबा याएबा को फना आई यामना थमजगे हाबे याबा आई हयें हनुरो कांदा आई पैसा याम सिजनरकदोय माले अदुदुना आई पेंशन से हाना 8.33% खक थंबदो आई हेना थमजगे हाबे याएबा कशु कायदेबा सुप्रीम कोर्ट हाइरिसे कशु कायदेबा बट नंग एम्प्लॉयर मसादुना यागदबने नंगबो थबक पीरिबा मीदुना यागदबने खुदम ओइना हाइरसे आई ngसाई लिसिंग अमा 15,000 फंगबदो पेंशन दो लिसिंग अमा फंगे थम्मे खलसेबा ओ अदु तानि 1 लाख चाबा आइदि आइजु लिसिंग अमा खतंग थमदुइनेबा बट 1 लाख चाबा आइसे आई पेंशन से लिसिंग अनि थमगे लिसिंग अनि थमगे हारगदि नंगी एम्प्लॉयर दुदि अयाबा लौरकदबनि सिनि को हाइसे को एम्प्लॉयर दुदि अयाबा लौरक्तबा यारोइबको अदुदुगा कदोगे हारकांदा आइदि
ꯍꯥꯏꯗꯤ ꯅꯪꯅ ꯊꯝꯕ ꯃꯇꯝꯗ ꯄ꯭ꯔꯣꯚꯤꯗꯦꯟ ꯐꯟꯒꯤ ꯑꯣꯏꯅꯀꯣ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯣꯚꯤꯗꯦꯟ ꯐꯟꯗ ꯅꯪꯅ 12% ꯁꯤ ꯊꯝꯃꯤꯕ 12% ꯅꯪꯅ ꯍꯦꯟꯒꯠꯄ ꯌꯥꯏꯑꯕꯀꯣ ꯄ꯭ꯔꯣꯚꯤꯗꯦꯟ ꯐꯟꯗꯁꯨ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯄꯦꯟꯁꯟ ꯐꯟꯗꯁꯨ ꯅꯪꯅ ꯍꯦꯟꯒꯠꯄ ꯌꯥꯏ ꯉꯁꯥꯏ ꯅꯪ ꯁꯤ 12% ꯊꯝꯕꯁꯦ ꯄ꯭ꯔꯣꯚꯤꯗꯦꯟ ꯐꯟꯁꯦ ꯑꯩꯅ ꯑꯁ 20% ꯊꯝꯒꯦ ꯍꯥꯏꯕ ꯌꯥꯏꯑꯕ ꯀꯣ 20% ꯊꯝꯒꯦ ꯍꯥꯏꯕ ꯌꯥꯏꯑꯕ ꯕꯠ ꯏꯝꯄ꯭ꯂꯣꯌꯔ ꯅꯪꯒꯤ ꯀꯩꯅꯣꯗꯅ ꯄꯤꯔꯛꯄꯗꯗꯤ 3.6% 3.67% ꯄꯤꯕꯁꯦ ꯃꯁꯤꯗꯤ ꯆꯦꯟꯖ ꯇꯧꯕ ꯌꯥꯔꯣꯏꯕ ꯁꯤꯗꯤ ꯅꯪꯅ ꯆꯦꯟꯖ ꯇꯧꯕ ꯌꯥꯏꯑꯕ ꯅꯪ ꯇꯣꯂꯣꯞ ꯋꯥꯡꯅ ꯆꯥꯔꯤꯒꯩ ꯑꯩ ꯌꯥꯝ ꯊꯝꯍꯧꯒꯦ ꯑꯩ ꯏꯆꯥ ꯏꯁꯨ ꯁꯦꯝꯅꯤꯡꯉꯥꯏ ꯂꯩꯇꯦ ꯈꯣꯠꯇꯦ ꯑꯩ ꯊꯕꯛꯁꯦ ꯇꯧꯔꯀꯥꯟꯗ ꯑꯩ ꯄ꯭ꯔꯣꯚꯤꯗꯦꯟ ꯐꯟꯁꯦ ꯅꯠꯇ꯭ꯔꯒ ꯄꯦꯟꯁꯟꯁꯦ ꯈꯔ ꯌꯥꯝꯅ ꯆꯥꯖꯅꯕꯒꯤꯗꯃꯛ ꯑꯩ ꯄꯩꯁꯥ ꯌꯥꯝꯅ ꯁ꯭ꯇꯣꯔ ꯇꯧꯔꯒ ꯊꯝꯒꯦ ꯈꯣꯠꯀꯦ ꯍꯥꯏꯕ ꯌꯥꯏꯑꯕ ꯀꯩꯁꯨ ꯀꯥꯏꯗꯦꯕꯀꯣ ꯑꯩꯒꯤ ꯇꯣꯂꯣꯞ ꯆꯥꯖꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯠ ꯇꯧꯕꯇꯕꯨ ꯏꯝꯄ꯭ꯂꯣꯌꯔꯒꯤ ꯑꯌꯥꯕ ꯌꯥꯎꯗꯕ ꯌꯥꯗꯦ ꯑꯩꯅ ꯊꯝꯒꯦ ꯍꯥꯏꯔꯒꯗꯤ ꯄ꯭ꯂꯁ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯏꯝꯄ꯭ꯂꯣꯌꯔꯅ ꯇꯣꯉꯥꯟꯅ ꯑꯦꯛꯁꯇ꯭ꯔꯥ ꯁꯤꯗꯩꯅ ꯊꯝꯃꯛꯏꯕ ꯄꯣꯠꯁꯦ ꯁꯤꯗꯩꯁꯤꯗ ꯊꯝꯃꯛꯏꯕ ꯄꯣꯠꯁꯦ ꯏꯝꯄ꯭ꯂꯣꯌꯔꯅ ꯇꯣꯉꯥꯟꯅ ꯊꯝꯃꯛꯏꯕ ꯏꯝꯄ꯭ꯂꯣꯌꯔꯅ 8.3ꯒ ꯊꯝꯃꯛꯏꯕ ꯄꯣꯠꯁꯦ ꯁꯤꯗꯒꯤꯗꯤ ꯍꯦꯟꯕ ꯌꯥꯗ꯭ꯔꯦ 8.33 ꯁꯤꯗꯒꯤ ꯍꯦꯟꯕ ꯌꯥꯔꯔꯣꯏꯕ ꯀꯩꯅꯣꯒꯤꯗꯁꯨ ꯄ꯭ꯔꯣꯚꯤꯗꯦꯟ ꯐꯟꯗꯁꯨ ꯀꯩꯗꯧꯋꯦ 3.67 ꯊꯝꯃꯛꯏꯁꯦ ꯁꯤꯗꯒꯤ ꯍꯦꯟꯕ ꯌꯥꯔꯔꯣꯏ ꯍꯥꯏꯕꯀꯣ ꯁꯤꯗ ꯂꯣꯏꯔꯦ ꯃꯥꯒꯤ ꯀꯟꯁꯦꯞꯇꯣ ꯁꯤꯗ ꯂꯣꯏꯔꯦ ꯁꯤꯁꯦ EPFO ꯊꯥꯕ ꯀꯥꯡꯕꯨꯅꯗꯤ ꯌꯥꯝꯅ ꯐꯖꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕ ꯉꯝꯒꯗꯕꯅꯤ ꯑꯩꯗꯤ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯗꯣ ꯈꯔ ꯋꯥꯔꯦꯀꯣ ꯂꯥꯜꯂꯝꯕꯁꯨ ꯌꯥꯎꯔꯝꯕ ꯌꯥꯏ ꯑꯗꯨꯝ ꯁꯦꯝꯗꯣꯛꯄꯤꯔꯛꯑꯣ ꯇꯥꯕꯤꯕ ꯃꯤꯁꯤꯡꯅ ꯀꯣ ꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯉꯁꯤꯒꯤꯗꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯊꯪ ꯍꯌꯦꯡ ꯑꯃꯨꯛ ꯈꯕꯔ ꯄꯥꯔꯀꯥꯟꯗ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯅꯔꯁꯤꯀꯣ ꯁꯤꯗꯩꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯅꯤ ꯈꯜꯂꯦ ꯑꯩ ꯍꯥꯏꯗꯤ ꯑꯦꯛꯖꯥꯝ ꯄꯣꯏꯟ ꯑꯣꯐ ꯐꯣꯀꯁ ꯑꯦꯛꯖꯥꯝ ꯄꯣꯏꯟ ꯑꯣꯐ ꯚ꯭ꯌꯨꯁꯇꯨꯁꯨ ꯌꯥꯎꯔꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯠꯈ꯭ꯔꯁꯦ